ꯑꯍꯥꯟꯕꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯃꯤꯔꯥ ꯊꯣꯛꯆꯣꯝꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯌꯥꯝꯒꯤꯗꯃꯛꯇ ꯉꯁꯤꯁꯨ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯌꯨꯅꯤꯁꯟ ꯂꯥꯏꯈꯨꯔꯥꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯈꯨꯜ ꯑꯃꯈꯛꯇꯗꯅꯤ ꯃꯃꯥ ꯃꯆꯥ ꯃꯈꯣꯏ ꯑꯅꯤꯇ ꯂꯩꯖꯕꯅꯤ꯫ ꯃꯄꯥꯜ ꯊꯣꯛꯇꯨꯅ ꯊꯕꯛ ꯁꯨꯕꯒꯤ ꯃꯍꯨꯠꯇ ꯃꯈꯣꯏꯒꯤ ꯏꯪꯈꯣꯜ ꯑꯗꯨꯗ ꯌꯦꯡꯒꯣꯟ ꯁꯦꯝꯗꯨꯅ ꯌꯦꯟ ꯉꯥꯅꯨ ꯈꯔ ꯂꯣꯏꯔꯝꯃꯤ꯫ ꯊꯥꯔꯤꯛ ꯀꯧꯕꯤ ꯂꯩꯁꯥꯕꯤ ꯃꯍꯥꯛꯇꯤ ꯌꯦꯟ ꯉꯥꯅꯨ ꯂꯣꯏꯕ ꯑꯁꯤ ꯌꯥꯝꯅ ꯄꯥꯝꯖꯔꯝꯃꯤ꯫ ꯑꯗꯨꯅ ꯃꯌꯥꯝ ꯑꯃ ꯂꯣꯏꯔꯝꯃꯤ꯫ ꯃꯁꯤꯅ ꯃꯥꯒꯤ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯖꯔꯝꯃꯤ꯫ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ꯫ ꯊꯥꯔꯤꯛꯅ ꯃꯈꯨꯠꯇ ꯊꯥꯡꯒꯣꯜ ꯑꯃꯒ ꯊꯨꯃꯣꯛ ꯑꯃꯒ ꯄꯥꯏꯗꯨꯅ ꯃꯃꯥꯡꯒꯤ ꯄꯨꯈ꯭ꯔꯤ ꯑꯗꯨ ꯇꯝꯅ ꯆꯠꯂꯝꯃꯤ꯫ ꯄꯨꯈ꯭ꯔꯤ ꯃꯄꯥꯜꯗ ꯍꯧꯕ ꯀꯕꯣ ꯅꯥꯄꯤꯁꯤꯡ ꯑꯗꯨꯕꯨ ꯊꯥꯡꯒꯣꯜꯅ ꯂꯦꯟꯗꯨꯅ ꯍꯦꯛꯂꯝꯃꯤ꯫ ꯊꯨꯃꯣꯛ ꯑꯗꯨꯃ ꯊꯟꯅꯕ ꯍꯣꯠꯅꯔꯤ꯫ ꯊꯥꯔꯤꯛꯀꯤ ꯃꯃꯥ ꯂꯩꯃꯍꯜꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯇꯨꯅ ꯃꯆꯥꯅꯨꯄꯤꯕꯨ ꯀꯧꯏ꯫ "ꯕꯦꯃꯥ, ꯊꯥꯔꯤꯛ, ꯍꯩ ꯅꯪꯕꯨ ꯇꯥꯕ꯭ꯔꯥ? ꯅꯪꯕꯨ ꯀꯗꯣꯝꯗ ꯂꯩꯒꯦ?" ꯈꯨꯝꯂꯛꯇꯕ ꯑꯗꯨꯗ "ꯃꯗꯨꯕꯨ ꯌꯦꯅꯈꯥ ꯃꯅꯤꯡ ꯌꯦꯡꯒꯣꯟ ꯑꯁꯣꯝꯗ ꯂꯩꯕ ꯖꯥꯠꯂꯥ?" ꯑꯁꯤ ꯍꯥꯏꯗꯨꯅ ꯌꯦꯅꯈꯥ ꯃꯅꯤꯡ ꯑꯗꯣꯝꯗ ꯑꯃꯨꯛ ꯆꯠꯂꯤ꯫ ꯃꯆꯥꯅꯨꯄꯤꯅ ꯂꯩꯔꯝꯗꯕ ꯑꯗꯨꯗ ꯃꯃꯥꯡꯂꯣꯝꯗ ꯑꯃꯨꯛ ꯊꯣꯛꯂꯛꯏ꯫ ꯊꯥꯔꯤꯛꯁꯨ ꯊꯨꯃꯣꯛ ꯑꯗꯨꯝ ꯄꯥꯏꯗꯨꯅ ꯂꯥꯛꯏ꯫ ꯂꯩꯃꯍꯜꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯅꯪꯕꯨ ꯍꯧꯖꯤꯛꯇ ꯌꯦꯟ ꯃꯆꯤꯟꯖꯥꯛ ꯍꯦꯛꯄ ꯂꯣꯏꯔꯤꯕ꯭ꯔꯣ?" "ꯑꯧ ꯏꯃꯥ." "ꯏꯃꯥꯗꯤ ꯏꯀꯥꯎꯕꯨ ꯀꯥꯎꯏ꯫ ꯑꯋꯥꯡꯂꯣꯝꯒꯤ ꯏꯆꯦ ꯇꯣꯝꯕꯤꯔꯩꯒꯤ ꯃꯆꯥꯅꯨꯄꯥ ꯈꯣꯝꯕꯗꯣ ꯃꯥꯅ ꯉꯔꯥꯡ ꯌꯦꯟ ꯂꯥꯕ ꯐꯖꯕ ꯑꯃꯇꯪ ꯂꯩꯒꯦ ꯍꯥꯏꯅ ꯍꯥꯏꯔꯝꯕꯅꯤ꯫ ꯉꯁꯤꯕꯨ ꯂꯥꯛꯀꯅꯤ꯫ ꯅꯠꯇꯦ ꯏꯕꯦꯝꯃ, ꯅꯪꯒꯤ ꯂꯩꯔꯤꯕ ꯌꯦꯟꯁꯤꯡ ꯑꯗꯨꯕꯨ ꯌꯣꯟꯕ ꯌꯥꯕ ꯌꯥꯎꯔꯤꯕ꯭ꯔꯥ?" "ꯏꯃꯥ, ꯌꯣꯟꯕꯕꯨꯗꯤ ꯌꯥꯒꯅꯤ ꯍꯥꯏꯕꯕꯨ ꯑꯗꯨꯗ ꯑꯩꯗꯤ ꯀꯌꯥꯕꯨ ꯌꯣꯟꯅꯤꯡꯗꯦ꯫ ꯑꯗꯨꯝ ꯂꯩꯖꯁꯅꯤꯗ." "ꯑꯦ, ꯀꯔꯤꯒꯤ ꯑꯗꯨꯝ ꯂꯩꯖꯗꯣꯏꯕ? ꯌꯣꯟꯕ ꯌꯥꯕ, ꯆꯥꯕ ꯌꯥꯕꯒꯤ ꯃꯇꯝ ꯌꯧꯔꯕꯗꯤ ꯑꯗꯨꯝ ꯌꯣꯟꯊꯣꯛꯈꯤꯕꯅ ꯐꯠꯇ꯭ꯔꯣ? ꯅꯧꯅ ꯑꯃꯨꯛ ꯃꯆꯥꯗꯒꯤ ꯌꯣꯛꯂꯒ ꯂꯣꯏꯔꯦ." "ꯑꯗꯨꯕꯨꯗꯤ ꯌꯥꯕ ꯏꯃꯥ." "ꯅꯪꯅ ꯑꯁꯨꯝꯅ ꯌꯦꯟ ꯉꯥꯅꯨ ꯈꯔ ꯂꯣꯏꯔꯒ ꯃꯗꯨꯕꯨ ꯌꯣꯜꯂꯒ ꯁꯦꯜ ꯈꯔ ꯈꯔ ꯐꯪꯕ ꯑꯁꯤꯗ ꯏꯃꯨꯡ ꯑꯁꯤꯒꯤ ꯃꯀꯨꯞ ꯃꯇꯥ ꯉꯥꯆꯦꯠ ꯊꯨꯝꯆꯦꯠ ꯃꯤꯟꯅꯔꯤꯕꯅꯤꯗꯣ ꯈꯪꯗ꯭ꯔꯦꯗ ꯇꯧꯔꯤꯁꯤ." "ꯍꯣꯏꯁꯦ ꯏꯃꯥ, ꯑꯃ ꯀꯣꯛ ꯌꯣꯟꯊꯣꯛꯈ꯭ꯔꯒ ꯂꯣꯏꯔꯦ꯫ ꯑꯩꯅꯦ ꯌꯦꯟꯒꯤ ꯃꯆꯤꯟꯖꯥꯛꯁꯦ ꯑꯃꯨꯛꯇ ꯁꯣꯏꯔꯨꯈꯤꯒꯦ꯫ ꯃꯆꯤꯟꯖꯥꯛ ꯄꯤꯖꯕ ꯃꯇꯝ ꯌꯧꯔꯦ꯫ ꯉꯔꯥꯡꯒꯤ ꯀꯪ ꯑꯁꯣꯏꯕꯁꯨ ꯃꯅꯤꯡꯗ ꯂꯩꯍꯧꯕꯅꯤ꯫ ꯃꯅꯤꯡꯗ ꯈꯔ ꯊꯥꯔꯝꯃꯨꯀꯣ." "ꯍꯣꯏ ꯏꯃꯥ." ꯊꯨꯃꯣꯛꯇꯨ ꯄꯥꯏꯗꯨꯅ ꯊꯥꯔꯤꯛ ꯃꯅꯤꯡ ꯇꯝꯅ ꯆꯪꯈꯤ꯫ ꯃꯅꯤꯡꯗꯨꯗ ꯊꯨꯃꯣꯛꯇꯨ ꯊꯝꯃꯤ꯫ ꯌꯦꯡꯒꯣꯟ ꯑꯗꯨꯗ ꯄꯥꯛꯊꯗꯨꯅ ꯃꯥꯒꯤ ꯌꯦꯟꯁꯤꯡ ꯑꯗꯨ ꯌꯦꯡꯉꯤ꯫ "ꯑꯉꯥꯡꯕꯤ, ꯅꯪ ꯂꯈꯣꯡꯂꯤꯗꯣ, ꯅꯪꯕꯨ ꯅꯕꯨꯛ ꯂꯥꯝꯂꯕ꯭ꯔꯣ? ꯅꯆꯤꯟꯖꯥꯛ ꯄꯨꯔꯛꯂꯦ, ꯑꯩ ꯑꯝꯇ ꯁꯣꯏꯈꯤꯒꯦ, ꯑꯗꯨꯒ ꯆꯥꯔꯣꯀꯣ꯫ ꯈꯣꯡꯉꯅꯨ, ꯑꯃꯨꯕꯤ, ꯐꯖꯅ ꯂꯩꯌꯨ." ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯥꯅ ꯍꯦꯛꯄ ꯅꯥꯄꯤꯁꯤꯡꯗꯨ ꯐꯖꯅ ꯊꯥꯡ ꯑꯃ ꯇꯧꯗꯨꯅ ꯀꯨꯞꯅ ꯀꯨꯞꯅ ꯁꯣꯏꯔꯤ꯫ ꯃꯗꯨ ꯂꯣꯏꯔꯗꯨꯅ ꯆꯦꯡꯀꯨꯞ ꯈꯔ ꯑꯃꯒ ꯇꯣꯠꯁꯤꯟꯗꯨꯅ ꯃꯥꯒꯤ ꯌꯦꯟꯁꯤꯡ ꯑꯗꯨꯗ ꯊꯥꯔꯝꯃꯤ꯫ "ꯁꯦ, ꯑꯔꯥꯡꯕꯤ, ꯅꯆꯤꯟꯖꯥꯛ ꯄꯨꯔꯛꯏꯁꯦ ꯆꯥꯔꯣ, ꯂꯣꯏꯅ ꯆꯥꯔꯣꯀꯣ꯫ ꯅꯣꯏꯅ ꯊꯨꯅ ꯆꯥꯎꯔꯤꯕ ꯃꯈꯩ ꯑꯩꯉꯣꯟꯗꯗꯤ ꯐꯗꯧꯅꯤ꯫ ꯆꯥꯔꯣ." ꯅꯥꯀꯜꯗ ꯇꯣꯉꯥꯟꯅ ꯂꯣꯏꯔꯤꯕ ꯉꯥꯅꯨꯁꯤꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯌꯦꯡꯉꯤ꯫ ꯃꯥꯅ ꯉꯥꯅꯨ ꯂꯣꯏꯔꯤꯕ ꯑꯁꯤꯗꯤ ꯃꯁꯤꯡ ꯌꯥꯝꯗꯦ, 5 ꯈꯛꯇꯅꯤ꯫ "ꯑꯉꯧꯕꯤ, ꯁꯤꯅ ꯅꯣꯏꯒꯤ, ꯆꯥꯔꯣ. ꯅꯣꯏꯁꯦ ꯑꯩꯅ ꯐꯖꯅꯁꯨ ꯄꯤꯖꯕꯅꯤ, ꯐꯖꯅꯁꯨ ꯆꯥꯏꯀꯣ." "ꯆꯥꯔꯣ ꯁꯦ." ꯂꯩꯃꯍꯜ ꯍꯣꯏꯒꯤ ꯊꯣꯡꯒꯥꯜꯗ ꯂꯩꯀꯥꯏꯒꯤ ꯅꯨꯄꯥ ꯈꯣꯝꯕꯒ ꯋꯥꯡꯊꯣꯏꯒꯗꯨ ꯆꯪꯂꯛꯏ꯫ ꯋꯥꯔꯤꯁꯨ ꯁꯥꯟꯅꯩ꯫ "ꯃꯣꯏꯗ ꯂꯣꯏꯕ ꯌꯦꯟꯗꯤ ꯌꯥꯝ ꯊꯤꯅ ꯍꯧꯕꯅꯤ. ꯃꯃꯥꯡꯗꯁꯨ ꯃꯣꯏꯗꯒꯤ ꯑꯁꯨꯝ ꯂꯩꯔꯒ ꯆꯥꯏ. ꯊꯥꯔꯤꯛꯁꯦ ꯌꯦꯟ ꯉꯥꯅꯨ ꯂꯣꯏꯕꯗꯤ ꯐꯖꯅ ꯍꯩꯕꯖꯥꯠꯅꯤ. ꯑꯆꯧꯕ ꯑꯃ ꯈꯜꯂꯒ ꯂꯩꯁꯤꯀꯣ, ꯍꯣꯔꯦꯟ ꯊꯣꯡꯕꯗ ꯈꯔ ꯌꯥꯝꯅꯕ." "ꯏꯁ, ꯁꯞꯇꯥꯗꯨꯒ ꯌꯥꯝꯅꯁꯨ ꯆꯥꯅꯤꯡꯂꯤꯕ. ꯁꯦꯜ ꯈꯥꯏꯅꯕ ꯃꯇꯝꯗꯗꯤ ꯁꯦꯜ ꯂꯩꯇ꯭ꯔꯦ ꯍꯥꯏꯗꯅ ꯂꯨꯄꯥ ꯀꯌꯥꯅꯣ ꯅꯪꯅ ꯄꯨꯊꯣꯔꯛꯈ꯭ꯔꯤꯗꯣ?" "ꯍꯣ, ꯂꯩꯇꯕꯒꯤ, ꯃꯇꯥꯡ ꯆꯥꯗꯕꯒꯤ. ꯀꯩꯅꯣꯅꯤ, ꯑꯩꯁꯨ ꯑꯩꯅ ꯂꯩꯔꯤꯕ ꯃꯇꯝꯗꯤ ꯖꯣꯝ ꯑꯗꯨꯝ ꯇꯧꯔꯤꯕꯗꯨꯅꯤ." "ꯇꯧꯔꯝꯂꯅꯤ. ꯅꯄꯣꯠ ꯑꯃ ꯄꯤꯊꯣꯛꯄꯗ ꯊꯔ ꯅꯤꯛꯄꯅ." "ꯏꯕꯨꯡꯉꯣ, ꯅꯪꯒꯤ ꯅꯒꯨꯟ ꯆꯞ ꯆꯥꯅ ꯈꯪꯕꯖꯥꯠꯅꯤꯀꯣ ꯑꯩ." "ꯍꯣꯏ, ꯌꯥꯔꯦ, ꯇꯨꯃꯤꯟꯅ ꯂꯩꯕꯤꯔꯣ." ꯃꯈꯣꯏ ꯑꯅꯤ ꯌꯨꯝꯗꯨꯗ ꯆꯪꯁꯤꯜꯂꯤ꯫ ꯁꯨꯃꯥꯡꯗꯨꯗ ꯂꯦꯞꯇꯨꯅ ꯀꯧꯏ꯫ "ꯏꯗꯣꯝꯆꯥ, ꯍꯣꯏ ꯏꯗꯣꯝꯆꯥ, ꯃꯄꯥꯜꯗ ꯑꯝꯇ ꯊꯣꯛꯄꯤꯔꯛꯎꯕ." ꯂꯩꯃꯍꯜꯗꯨ ꯃꯄꯥꯜꯗ ꯊꯣꯛꯂꯛꯏ꯫ "ꯏꯕꯨꯡꯉꯣ, ꯅꯈꯣꯏ ꯂꯥꯛꯂꯕ꯭ꯔꯥ?" "ꯍꯣꯏ ꯏꯗꯣꯝꯆꯥ, ꯑꯩꯈꯣꯏꯅ ꯉꯔꯥꯡ ꯍꯥꯏꯈꯤꯕꯗꯣ." "ꯍꯣ, ꯌꯥꯅꯤ. ꯑꯩꯅ ꯏꯆꯥꯅꯨꯄꯤꯗꯁꯨ ꯍꯥꯏꯔꯕꯅꯤ. ꯅꯈꯣꯏ ꯁꯤꯗ ꯉꯥꯏꯍꯥꯛꯇ ꯂꯩꯔꯝꯃꯨꯀꯣ. ꯏꯆꯥꯅꯨꯄꯤ ꯃꯅꯤꯡꯗ ꯂꯩꯔꯝꯒꯅꯤ, ꯑꯩ ꯑꯃꯨꯛꯇ ꯀꯧꯔꯨꯒꯦ." "ꯍꯣꯏ ꯏꯗꯣꯝꯆꯥ." ꯂꯩꯃꯍꯜꯗꯨ ꯃꯅꯤꯡ ꯇꯝꯅ ꯆꯪꯈꯤ꯫ ꯃꯆꯥꯅꯨꯄꯤꯕꯨ ꯀꯧꯏ꯫ "ꯕꯦꯃꯥ, ꯃꯄꯥꯜꯗ ꯃꯤ ꯂꯥꯛꯍꯧꯔꯤ. ꯅꯪꯒ ꯋꯥꯔꯤ ꯑꯃꯨꯛꯇ ꯁꯥꯟꯅꯔꯣ ꯂꯥꯎ." "ꯃꯤ ꯍꯥꯏꯕꯨ ꯀꯅꯥꯅꯣ ꯏꯃꯥ?" "ꯑꯩꯅ ꯌꯦꯟ ꯂꯩꯕꯒꯤ ꯍꯥꯏꯔꯝꯃꯤ ꯍꯥꯏꯕꯗꯣ ꯑꯗꯨꯅꯤꯗ. ꯃꯤ ꯉꯥꯏꯍꯧꯔꯦ, ꯂꯥꯛꯑꯣꯀꯣ." ꯃꯈꯣꯏ ꯑꯅꯤ ꯃꯄꯥꯜ ꯇꯝꯅ ꯆꯠꯂꯤ꯫ ꯈꯣꯝꯕꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ "ꯊꯥꯔꯤꯛ, ꯌꯦꯟ ꯂꯥꯕ ꯐꯖꯕ ꯑꯃꯇ ꯂꯩꯒꯦ ꯇꯧꯕꯅꯤꯗ."
ꯑꯧ ꯌꯥꯅꯤ ꯌꯦꯡꯒꯣꯟꯗ ꯑꯣꯏꯅ ꯌꯦꯡꯂꯨꯔꯁꯤ ꯑꯄꯥꯝꯕ ꯈꯜꯂꯣ ꯑꯗꯨ ꯊꯥꯔꯤꯛ ꯃꯃꯜꯒꯗꯤ ꯌꯥꯝꯅ ꯍꯥꯏꯔꯛꯀꯅꯨꯀꯣ ꯃꯈꯣꯏ ꯃꯔꯤ ꯃꯅꯤꯡ ꯇꯝꯅ ꯑꯃꯨꯛ ꯆꯠꯂꯤ ꯈꯣꯝꯕꯒ ꯋꯥꯡꯊꯣꯏꯒꯅ ꯄꯥꯛꯊꯗꯨꯅ ꯌꯦꯡꯒꯣꯟ ꯃꯅꯨꯡ ꯑꯗꯨꯗ ꯂꯩꯔꯤꯕ ꯌꯦꯟꯁꯤꯡ ꯑꯗꯨꯗ ꯌꯦꯡꯉꯤ ꯋꯥꯡꯊꯣꯏꯅ ꯍꯥꯏꯔꯛꯂꯝꯃꯤ ꯏꯇꯥꯎ ꯑꯁꯤꯒꯤ ꯃꯇꯧ ꯀꯥꯕꯁꯤꯅ ꯐꯔꯣꯏꯗ꯭ꯔꯣ ꯆꯥꯎꯕꯁꯨ ꯆꯥꯎ ꯍꯥꯎꯗꯧꯕꯁꯨ ꯃꯥꯜꯂꯤ ꯃꯥꯟꯕꯨꯗꯤ ꯃꯥꯜꯂꯦ ꯍꯥꯏꯕꯨ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯄꯨꯔꯛꯂꯤꯕ ꯁꯦꯟꯗꯥꯁꯤꯒ ꯆꯥꯟꯅꯔꯣꯏꯗ꯭ꯔꯥ ꯃꯁꯤ ꯑꯗꯨꯏꯁꯨ ꯍꯦꯛꯇ ꯍꯪꯂꯒ ꯂꯣꯏꯔꯦ ꯈꯣꯝꯕꯅ ꯊꯥꯔꯤꯛꯇ ꯍꯪꯉꯤ ꯊꯥꯔꯤꯛ ꯑꯁꯤꯒꯤ ꯑꯉꯥꯡꯕ ꯃꯇꯧ ꯀꯥꯕꯁꯦ ꯑꯁꯤꯕꯨ ꯂꯨꯄꯥ ꯀꯌꯥ ꯑꯣꯏꯗꯣꯏꯅꯣ ꯇꯥ ꯈꯣꯝꯕ ꯂꯨꯄꯥ 100 ꯄꯤꯔꯣ ꯂꯨꯄꯥ 100 ꯍꯥꯏꯕ ꯀꯩꯅꯣ ꯊꯥꯔꯤꯛ ꯅꯪꯁꯨ ꯑꯗꯨꯗꯤ ꯌꯥꯝꯃꯟꯗ꯭ꯔꯣ 100ꯗꯨꯗꯤ ꯌꯥꯝꯃꯜꯂꯤ ꯀꯥꯏꯗꯒꯤ ꯌꯥꯝꯕꯅꯣ ꯇꯥ ꯈꯣꯝꯕ ꯃꯤꯉꯣꯟꯗ ꯑꯣꯏꯗꯤ 100 ꯑꯗꯨꯝ ꯂꯧꯔꯗꯕꯅꯤ ꯇꯥ ꯈꯣꯝꯕ ꯑꯣꯏꯕꯒꯤ 100 ꯈꯛꯇ ꯁꯨꯝ ꯍꯥꯏꯔꯕꯅꯤ ꯑꯁ ꯑꯗꯨꯏꯁꯨ ꯌꯥꯝꯃꯜꯂꯤꯗ ꯈꯔ ꯇꯥꯔꯣ ꯀꯩꯅꯣ ꯑꯇꯣꯞꯄ ꯌꯦꯟꯁꯨ ꯃꯌꯥꯝ ꯂꯩꯁꯤꯗꯤ ꯑꯃ ꯑꯣꯏꯅ ꯈꯜꯂꯣ ꯃꯈꯣꯏ ꯑꯅꯤ ꯌꯦꯡꯒꯣꯟ ꯑꯗꯨꯗ ꯃꯨꯟꯅ ꯑꯃꯨꯛ ꯌꯦꯡꯉꯤ ꯂꯩꯃꯍꯜꯅ ꯍꯥꯏꯔꯛꯂꯝꯃꯤ ꯏꯕꯨꯡꯉꯣ ꯅꯈꯣꯏꯅ ꯌꯦꯟ ꯂꯩꯗꯧꯔꯤꯕ ꯑꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯆꯥꯅꯕ꯭ꯔꯣ ꯏꯟꯗꯣꯝꯆꯥ ꯑꯩꯈꯣꯏ ꯆꯥꯛ ꯆꯥꯅꯒꯦ ꯇꯧꯕ ꯑꯗꯨ ꯑꯣꯏꯗꯤ ꯑꯆꯧꯕꯁꯤꯅ ꯐꯅꯤ ꯅꯆꯜ ꯅꯨꯄꯤꯅ ꯍꯥꯏꯔꯤꯕ ꯁꯦꯜꯁꯤ ꯑꯗꯨꯝ ꯄꯤꯔꯝꯃꯣꯗꯅ ꯑꯗꯨꯒ ꯄꯨꯈ꯭ꯔꯣ ꯌꯥꯝꯅ ꯍꯥꯎꯔꯗꯕꯅꯤ ꯑꯁ ꯏꯗꯣꯝꯆꯥꯅ ꯈꯔ ꯃꯃꯜꯁꯦ ꯇꯥꯅꯕ ꯍꯥꯏꯅꯒꯗ꯭ꯔꯥ ꯍꯥꯏꯔꯒ ꯑꯁꯤꯒꯨꯝꯕ ꯌꯦꯟ ꯑꯁꯤꯗ ꯂꯨꯄꯥ 100ꯗ ꯀꯥꯏꯗꯤ ꯅꯣꯏꯅ ꯐꯅ ꯊꯤꯔꯁꯨ ꯁꯨꯡꯐꯪ ꯍꯦꯛ ꯐꯪꯂꯔꯣꯏꯀꯣ ꯅꯆꯜ ꯅꯨꯄꯤꯅ ꯑꯣꯟꯊꯣꯛꯅ ꯋꯥꯅ ꯂꯣꯏꯖꯈ꯭ꯔꯕ ꯀꯣꯛ ꯑꯗꯨꯝ ꯄꯤꯔꯝꯃꯣꯗꯅ ꯏꯗꯣꯝꯆꯥ ꯂꯨꯔꯤꯁꯦ ꯁꯦꯜ ꯁꯨꯗꯕꯁꯤꯅꯤ ꯀꯩꯅꯣꯗ ꯆꯥꯛ ꯆꯥꯅꯅꯤ ꯍꯥꯏꯔꯒ ꯏꯟꯁꯥꯡ ꯂꯩꯅꯕ ꯁꯦꯜꯕꯨ ꯁꯨꯅꯕ ꯐꯥꯎ ꯈꯥꯏꯅꯗ꯭ꯔꯣ ꯂꯥꯏꯔꯕ ꯏꯃꯥꯅꯕ ꯉꯥꯛꯇ ꯉꯥꯏꯔꯗꯅ ꯇꯧꯔꯤꯕꯅꯤꯅꯦ ꯏꯗꯣꯝꯆꯥ ꯑꯣꯟꯊꯣꯛꯄꯅꯤꯗ ꯅꯈꯣꯏꯒꯤ ꯀꯥꯡꯕꯨꯁꯦ ꯇꯨ ꯏꯗꯣꯝꯆꯥ ꯃꯁꯤꯒꯤ ꯅꯨꯄꯥꯁꯤꯅ ꯄꯨꯊꯣꯛꯂꯤꯁꯦ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯁꯨꯞꯅꯇꯒꯤ ꯂꯨꯄꯥ 5ꯅꯤ ꯋꯥꯡꯊꯣꯏꯅ ꯁꯠ ꯍꯥꯏꯔꯛꯂꯝꯃꯤ ꯀꯩꯅꯣ ꯏꯇꯥꯎ ꯅꯪꯅ ꯑꯃꯨꯛ ꯑꯩꯌꯣꯟꯕꯤꯔꯤꯕꯗꯨꯕꯨ ꯍꯥꯏꯗ꯭ꯔꯕꯗꯤ ꯀꯩꯅꯣ ꯂꯨꯄꯥ 10 ꯐꯥꯎꯕ ꯁꯨꯅ ꯄꯨꯊꯣꯛꯄ ꯉꯝꯗꯕ ꯅꯪꯅ ꯋꯥꯡꯊꯣꯏꯅ ꯂꯩꯃꯍꯜꯗ ꯌꯦꯡꯗꯨꯅ ꯏꯗꯣꯝꯆꯥ ꯈꯖꯤꯛꯇꯪ ꯑꯣꯏꯁꯨ ꯇꯥꯕꯤꯕ ꯌꯥꯔꯔꯣꯏꯗ꯭ꯔꯥ ꯁꯤ ꯌꯧꯔꯗꯤ ꯑꯩꯁꯨ ꯈꯪꯗ꯭ꯔꯦꯗ ꯏꯕꯨꯡꯉꯣ ꯅꯆꯜ ꯅꯨꯄꯤꯒꯤ ꯍꯦꯛ ꯉꯥꯡꯅꯔꯣ ꯃꯥꯅ ꯌꯦꯟꯁꯦ ꯂꯣꯏꯕꯅꯤ ꯊꯥꯔꯤꯛꯇ ꯑꯣꯟꯁꯤꯟꯗꯨꯅ ꯑꯃꯨꯛ ꯍꯪꯉꯤ ꯊꯥꯔꯤꯛ ꯈꯔ ꯇꯥꯔꯣ ꯀꯩꯅꯣ ꯑꯩꯈꯣꯏꯁꯦ ꯑꯗꯨꯝ ꯄꯨꯈ꯭ꯔꯒꯦ ꯇꯥ ꯋꯥꯡꯊꯣꯏ ꯇꯥꯕꯗꯨꯃꯗꯤ ꯁꯨꯡꯌꯥ ꯍꯦꯛ ꯌꯥꯔꯔꯣꯏ ꯍꯣꯔꯦꯟ ꯅꯪꯒꯤ ꯇꯦꯡꯀꯣꯠ ꯃꯆꯥ ꯑꯃ ꯊꯤꯜꯂꯛꯀꯤꯕ ꯌꯥꯔꯣꯕ ꯌꯥꯔꯣꯏ ꯍꯥꯏꯕ ꯑꯇꯣꯞꯄ ꯑꯣꯏꯅ ꯈꯜꯂꯣ ꯑꯁꯤꯒꯤ ꯑꯃꯨꯕꯤꯁꯦ ꯑꯣꯏꯅ ꯈꯜꯂꯣ ꯑꯁꯤꯗꯤ ꯄꯥꯝꯗꯦꯅꯦ ꯍꯥꯎꯗꯧꯕ ꯃꯥꯟꯗꯦꯕ ꯈꯣꯝꯕꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯝꯃꯤ ꯐꯔꯤꯁꯦ ꯑꯉꯥꯡꯕꯁꯦ ꯑꯗꯨꯝ ꯂꯩꯈ꯭ꯔꯒꯦ ꯅꯪꯒꯤ ꯂꯨꯄꯥ 100 ꯍꯥꯏꯕꯗꯣ ꯃꯗꯨꯗꯤ ꯁꯨꯗ꯭ꯔꯤ 40 ꯈꯛꯅꯤ 10 ꯋꯥꯠꯂꯤ ꯑꯋꯥꯠꯄ 10ꯗꯣ ꯑꯩ ꯍꯌꯦꯡꯂ ꯍꯪꯆꯤꯠꯂ ꯄꯤꯔꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯐꯨꯔꯤꯠꯈꯥꯎꯗꯒꯤ ꯁꯦꯜ ꯑꯗꯨ ꯂꯧꯊꯣꯛꯇꯨꯅ ꯄꯤ ꯁꯦ ꯂꯧꯁꯤꯜꯂꯨ ꯊꯥꯔꯤꯛꯅ ꯁꯦꯜꯗꯨ ꯃꯁꯤꯡ ꯊꯤꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ ꯇꯥ ꯈꯣꯝꯕꯒꯤ ꯍꯧꯅꯕꯤ ꯁꯦꯜ ꯋꯥꯠꯅ ꯄꯤꯕꯁꯦ ꯇꯧꯔꯅꯤ ꯍꯥꯏꯕ ꯑꯩ ꯑꯗꯨꯝ ꯈꯪꯂꯕꯅꯤ ꯄꯤꯅꯤ ꯀꯩꯗꯧꯔꯒꯦ ꯅꯪꯒꯤ ꯂꯨꯄꯥ 10ꯗꯣ ꯍꯥꯠꯇꯨꯅ ꯑꯩꯅ ꯆꯦꯟꯒꯗꯕ ꯅꯠꯇꯦ ꯂꯩꯃꯍꯜꯅ ꯍꯣꯏ ꯌꯥꯔꯤꯁꯦ ꯄꯨꯈ꯭ꯔꯣ ꯅꯈꯣꯏ ꯆꯥꯛ ꯆꯥꯅꯅꯤ ꯍꯥꯏꯕꯗꯣ ꯊꯦꯡꯂꯅꯤ ꯆꯠꯂꯣ ꯍꯣꯏ ꯏꯗꯣꯝꯆꯥ ꯑꯗꯨꯗꯤ ꯌꯦꯟꯁꯦ ꯍꯦꯛꯇ ꯐꯥꯔꯒꯦꯀꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯨꯠꯇꯨ ꯌꯦꯡꯒꯣꯟ ꯃꯅꯨꯡ ꯑꯗꯨꯗ ꯊꯤꯡꯖꯤꯟꯗꯨꯅ ꯌꯦꯟ ꯑꯗꯨꯒꯤ ꯃꯈꯣꯡꯗ ꯇꯥꯞ ꯄꯥꯏ ꯌꯦꯟꯗꯨ ꯃꯈꯣꯜ ꯊꯣꯛꯅ ꯈꯣꯡꯂꯛꯏ ꯌꯦꯟꯅ ꯈꯣꯡꯕꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯊꯥꯔꯤ ꯃꯥꯒꯤ ꯊꯃꯣꯏ ꯅꯨꯡꯉꯥꯏꯖꯗꯦ ꯁꯥ ꯌꯦꯟ ꯑꯣꯏꯖꯔꯕꯁꯨ ꯃꯥꯅ ꯂꯨꯅ ꯇꯧꯖꯕꯅꯤ ꯃꯥꯕꯨ ꯌꯣꯟꯕꯒꯤ ꯁꯦꯜ ꯐꯪꯕ ꯇꯥꯔꯕꯁꯨ ꯃꯍꯥꯛ ꯇꯁꯦꯡꯅꯗꯤ ꯅꯨꯡꯉꯥꯏꯖꯗꯦ ꯈꯣꯝꯕꯒ ꯋꯥꯡꯊꯣꯏꯒꯗꯤ ꯌꯦꯟ ꯑꯗꯨꯕꯨ ꯐꯥꯔꯕꯗ ꯍꯔꯥꯎꯅ ꯍꯥꯏꯖꯩ ꯁꯤ ꯃꯉꯥꯏ ꯀꯩꯅꯣ ꯐꯖꯅ ꯍꯥꯎꯔꯅꯤ ꯃꯈꯣꯏꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯝꯃꯤ ꯏꯗꯣꯝꯆꯥ ꯊꯥꯔꯤꯛ ꯑꯩꯈꯣꯏꯃꯨꯛ ꯆꯠꯂꯤ ꯍꯣꯏ ꯆꯠꯂꯣ ꯈꯣꯝꯕꯒ ꯋꯥꯡꯊꯣꯏꯒ ꯌꯦꯟꯗꯨ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯦ ꯊꯥꯔꯤꯛ ꯃꯥꯗꯤ ꯌꯦꯟ ꯑꯗꯨꯗ ꯃꯤꯠꯐꯝ ꯍꯣꯡꯗ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ ꯈꯨꯜ ꯑꯁꯤꯗ ꯂꯩꯕ ꯌꯨꯝ ꯑꯃꯈꯛꯇꯗꯅꯤ ꯑꯍꯜ ꯑꯣꯏꯔꯕ ꯆꯥꯎꯔꯦꯟꯗꯨ ꯌꯥꯝꯅ ꯀꯟꯅ ナꯗꯨꯅ ꯂꯩꯔꯝꯃꯤ ꯃꯥꯕꯨ ꯌꯦꯡꯂꯤꯕ ꯃꯥꯏꯕ ꯍꯩꯇꯣꯟꯅ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ ꯏꯇꯩꯃ ꯇꯥꯗꯒꯤ ꯑꯅꯥꯕꯁꯦ ꯊꯣꯏꯅ ꯂꯨꯕꯗꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯖꯕꯥꯟ ꯑꯃꯨꯛꯇꯪꯗꯤ ꯊꯥꯗꯣꯛꯅꯤꯡꯉꯤ ꯏꯕꯨꯡꯉꯣ ꯀꯔꯤ ꯃꯄꯣꯠ ꯃꯆꯩ ꯂꯥꯡꯉꯨꯒꯦ ꯌꯦꯟꯕꯥ ꯑꯃꯅ ꯌꯦꯜꯍꯤꯡ ꯊꯥꯒꯗꯕꯅꯤ ꯑꯇꯩ ꯀꯔꯤꯁꯨ ꯊꯣꯏꯅ ꯆꯪꯗꯦ ꯌꯦꯟꯕꯥ ꯍꯥꯏꯕ ꯏꯇꯩꯃ ꯍꯣꯏꯒꯤ ꯌꯦꯟꯒ ꯑꯃꯠꯇ ꯂꯣꯏꯗꯕ꯭ꯔꯣ ꯑꯩꯈꯣꯏꯒꯤꯗꯤ ꯑꯃꯠꯇ ꯂꯣꯏꯗꯦꯅꯦ ꯑꯗꯨ ꯑꯣꯏꯔꯒꯅ ꯂꯩꯀꯥꯏꯗꯒꯤ ꯑꯃ ꯍꯦꯛꯇ ꯂꯩꯕꯤꯔꯨꯔꯣ ꯍꯧꯖꯤꯛ ꯑꯩꯅ ꯂꯥꯛꯂꯝꯂꯤꯉꯩꯁꯤꯗ ꯌꯦꯜꯍꯤꯡ ꯊꯥꯔꯝꯂꯒꯦ ꯐꯅꯤ ꯏꯕꯨꯡꯉꯣ ꯑꯩ ꯍꯧꯖꯤꯛꯃꯛ ꯊꯧꯔꯥꯡꯖꯒꯦ ꯁꯈꯤꯅ ꯏꯃꯨꯡꯗ ꯆꯪꯗꯨꯅ ꯃꯆꯥꯅꯨꯄꯥ ꯇꯣꯝꯄꯣꯛꯇ ꯍꯥꯏꯔꯛꯂꯝꯃꯤ ꯏꯕꯨꯡꯉꯣ ꯅꯪ ꯑꯃꯨꯛꯇ ꯌꯦꯟꯕꯥ ꯑꯃꯠꯇ ꯊꯤꯔꯨꯁꯨ ꯅꯄꯥꯒꯤ ꯑꯅꯥꯕꯁꯤ ꯌꯦꯜꯍꯤꯡ ꯊꯥꯒꯦ ꯍꯥꯏꯔꯤ ꯑꯩꯈꯣꯏ ꯏꯃꯥꯁꯤꯗꯤ ꯍꯧꯖꯤꯛꯄꯨ ꯀꯗꯥꯏꯗꯒꯤ ꯌꯦꯟꯅꯣ ꯑꯩꯗꯤꯕꯀꯣ ꯍꯩ ꯁꯠ ꯍꯧꯒꯠꯂꯨ ꯀꯔꯤꯒꯤ ꯑꯁꯅꯣ
ꯃꯥꯒꯤ ꯐꯤꯖꯤꯗ ꯀꯤꯔꯤꯕ ꯁꯦꯜꯗꯨ ꯂꯧꯊꯣꯛꯇꯨꯅ ꯃꯆꯥꯅꯨꯄꯥꯗ ꯄꯤ꯫ ꯁꯦ, ꯂꯨꯄꯥ 50ꯅꯤ, ꯁꯤ ꯄꯨꯔꯒ ꯆꯠꯂꯨ꯫ ꯃꯃꯥꯡꯂꯣꯝꯒꯤ ꯅꯗꯣꯝꯆꯥ ꯂꯩꯃꯍꯜ ꯍꯣꯏꯗ ꯆꯠꯂꯨ, ꯃꯈꯣꯏꯗ ꯌꯦꯟ ꯂꯣꯏ ꯍꯥꯏꯕꯅꯤ꯫ ꯍꯣꯏ ꯍꯥꯏꯗꯨꯅ ꯇꯣꯝꯄꯣꯛ ꯃꯍꯥꯛ ꯊꯣꯡꯒꯥꯜ ꯇꯝꯅ ꯊꯣꯛꯈ꯭ꯔꯤ꯫ ꯂꯩꯃꯍꯜꯒꯤ ꯃꯌꯨꯝ ꯇꯝꯅ ꯆꯠꯂꯤ꯫ ꯃꯈꯣꯏꯗ ꯆꯪꯉꯤ꯫ ꯃꯥꯡꯒꯣꯜꯗ ꯐꯝꯗꯨꯅ ꯂꯩꯔꯤꯕ ꯂꯩꯃꯍꯜꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯏꯗꯣꯝꯆꯥ ꯍꯣꯏꯗꯒꯤ ꯌꯦꯟ ꯑꯃ ꯂꯩꯒꯦ ꯍꯥꯏꯅ ꯂꯥꯛꯆꯕꯅꯤ꯫ ꯌꯦꯟ ꯂꯩꯕ ꯍꯥꯏꯕ? ꯉꯥꯏꯈꯣꯀꯣ ꯏꯕꯨꯡꯉꯣ꯫ ꯃꯃꯥꯏꯗꯨ ꯏꯃꯨꯡꯗ ꯑꯣꯟꯁꯤꯟꯗꯨꯅ ꯃꯆꯥꯅꯨꯄꯤꯕꯨ ꯀꯧꯏ꯫ ꯕꯦꯃꯥ, ꯊꯥꯔꯤꯛ, ꯅꯪ ꯃꯄꯥꯜꯗ ꯑꯃꯨꯛꯇ ꯊꯣꯛꯂꯛꯎꯍꯦ꯫ ꯊꯥꯔꯤꯛꯁꯨ ꯃꯄꯥꯜꯗ ꯊꯣꯛꯂꯛꯏ꯫ ꯀꯩ ꯍꯥꯏꯒꯦ ꯏꯃꯥ? ꯇꯨ, ꯌꯦꯟ ꯂꯩꯒꯦꯅ ꯂꯥꯛꯏꯁꯤ꯫ ꯌꯦꯟ ꯂꯩꯕ ꯍꯥꯏꯕ? ꯉꯁꯥꯏꯁꯨ ꯑꯃ ꯌꯣꯟꯈꯤ꯫ ꯏꯃꯥ, ꯑꯩꯕꯨ꯫ ꯂꯩꯃꯍꯜꯅ ꯑꯉꯥꯡ ꯑꯗꯨꯗ ꯌꯦꯡꯗꯨꯅ, ꯏꯕꯨꯡꯉꯣ, ꯅꯪꯅ ꯌꯦꯟ ꯂꯩꯗꯣꯏꯁꯤ ꯀꯔꯤꯒꯤꯅꯣ? ꯏꯗꯣꯝꯆꯥ, ꯄꯥꯕꯨꯡꯗꯣ ꯃꯁꯥ ꯉꯝꯗ꯭ꯔꯗꯨꯅ ꯂꯩꯍꯧꯏ꯫ ꯃꯥꯏꯕꯅ ꯌꯦꯟ ꯍꯤꯡ ꯊꯥꯒꯦ ꯍꯥꯏ, ꯑꯗꯨꯒꯤ ꯏꯃꯥꯅ ꯌꯦꯟ ꯂꯩꯔꯁꯨ ꯍꯥꯏꯅ ꯂꯥꯛꯄ꯫ ꯌꯦꯟ ꯍꯤꯡ ꯊꯥꯕꯒꯤ ꯍꯥꯏꯕ? ꯕꯦꯃꯥ, ꯃꯥꯒꯤꯁꯦ ꯑꯃꯨꯛꯇ ꯅꯪꯅ ꯌꯦꯡꯂꯒ ꯄꯤꯔꯨꯁꯨ, ꯑꯅꯥ ꯑꯌꯦꯛꯀꯤꯗꯤ ꯄꯤꯗꯕ ꯅꯨꯡꯉꯥꯏꯇꯦ꯫ ꯍꯣꯏ ꯏꯃꯥ꯫ ꯊꯥꯔꯤꯛꯅ ꯇꯣꯝꯄꯣꯛꯇ ꯌꯦꯡꯗꯨꯅ, ꯇꯣꯝꯄꯣꯛ, ꯂꯥꯛꯑꯣ, ꯌꯦꯡꯒꯣꯜꯂꯣꯝꯗ ꯆꯠꯁꯤ꯫ ꯃꯈꯣꯏ ꯑꯅꯤ ꯌꯦꯡꯒꯣꯟ ꯇꯝꯅ ꯆꯠꯂꯤ꯫ ꯊꯥꯔꯤꯛꯅ ꯍꯪꯉꯤ, ꯁꯦꯜꯕꯨ ꯀꯌꯥ ꯄꯨꯔꯛꯀꯦ? ꯏꯃꯥꯅ ꯂꯨꯄꯥ 50 ꯄꯤꯔꯛꯑꯦ꯫ ꯂꯨꯄꯥ 50 ꯍꯥꯏꯕ? ꯌꯦꯜꯍꯤꯡ ꯊꯥꯕꯒꯤꯗꯤ ꯀꯌꯥ ꯊꯣꯏꯅ ꯆꯥꯎꯗ꯭ꯔꯕꯁꯨ ꯌꯥꯒꯅꯤ꯫ ꯏꯆꯦꯅ ꯑꯃ ꯑꯗꯨꯝ ꯈꯜꯂꯒ ꯄꯤꯔꯒꯦꯀꯣ꯫ ꯍꯣꯏ ꯏꯆꯦ꯫ ꯌꯦꯟ ꯑꯃꯨꯕꯤ ꯃꯄꯨꯡ ꯐꯥꯅ ꯆꯥꯎꯗ꯭ꯔꯤꯕ ꯑꯃ ꯐꯥꯗꯨꯅ ꯂꯧꯊꯣꯔꯛꯏ꯫ ꯃꯗꯨꯕꯨ ꯄꯤꯗꯨꯅ, ꯁꯤ ꯄꯨꯈ꯭ꯔꯣ, ꯁꯤꯅ ꯌꯥꯔꯅꯤ꯫ ꯇꯣꯝꯄꯣꯛꯅ ꯁꯦꯜ ꯑꯗꯨꯁꯨ ꯄꯤꯔꯤ꯫ ꯌꯦꯟ ꯑꯗꯨ ꯄꯥꯏꯗꯨꯅ, ꯑꯗꯨꯗꯤ ꯏꯆꯦ, ꯑꯩ ꯑꯃꯨꯛ ꯆꯠꯂꯒꯦ꯫ ꯍꯣꯏ, ꯃꯗꯨꯅ ꯌꯦꯟ ꯍꯤꯡ ꯊꯥꯔꯒ ꯅꯄꯥꯕꯨꯡꯒꯤ ꯑꯅꯥꯕ ꯑꯗꯨꯁꯨ ꯐꯕ ꯑꯣꯏꯔꯣꯀꯣ꯫ ꯇꯣꯝꯄꯣꯛꯇꯨ ꯆꯠꯈ꯭ꯔꯤ꯫ ꯊꯥꯔꯤꯛꯅ ꯃꯃꯥꯒꯤ ꯅꯥꯛꯇ ꯐꯝꯊꯩ꯫ ꯑꯗꯨꯒ ꯍꯥꯏꯔꯛꯂꯝꯃꯤ, ꯂꯨꯄꯥ 50 ꯄꯤꯔꯝꯂꯤ꯫ ꯇꯥꯗ ꯆꯥꯎꯔꯩꯅꯗꯨꯕꯨ ꯀꯌꯥꯝ ꯀꯟꯅ ꯃꯁꯥ ꯉꯝꯗ꯭ꯔꯕ ꯖꯥꯠꯅꯣꯅꯦ? ꯏꯃꯥ, ꯅꯆꯥ ꯑꯩꯅ ꯋꯥꯈꯜꯗ ꯁꯨꯝ ꯈꯟꯖꯩꯅꯤ꯫ ꯑꯩꯅ ꯑꯁꯨꯝꯅ ꯌꯦꯟ ꯉꯥꯅꯨ ꯂꯣꯏꯕꯁꯦ ꯑꯩꯅ ꯁꯦꯜ ꯐꯪꯖꯕꯒꯤ ꯈꯛꯇ ꯅꯠꯇꯅ ꯂꯩꯀꯥꯏ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯕꯅꯤ ꯍꯥꯏꯅ ꯈꯟꯖꯩ꯫ ꯂꯥꯏ ꯑꯃ ꯈꯨꯔꯨꯝꯕꯒꯤ, ꯆꯕꯥꯟ ꯑꯃ ꯊꯥꯕꯒꯤ, ꯌꯦꯜꯍꯤꯡ ꯑꯃ ꯊꯥꯕꯒꯤꯁꯨ ꯑꯩꯒꯤ ꯅꯥꯛꯇꯒꯤ ꯂꯥꯛꯇꯨꯅ ꯌꯦꯟ ꯂꯩꯔꯒꯗꯧꯕ꯫ ꯆꯨꯝꯃꯤ, ꯁꯤꯁꯨ ꯃꯤꯌꯥꯝꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯃꯈꯜ ꯑꯃꯅꯤ꯫ ꯑꯁꯨꯝꯅ ꯃꯃꯥ ꯃꯆꯥ ꯑꯅꯤꯅ ꯑꯋꯥꯠꯄ ꯑꯃꯠꯇ ꯂꯩꯇꯅ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯈꯔꯅꯤ ꯍꯧꯖꯤꯟꯈ꯭ꯔꯕ ꯃꯇꯨꯡꯗꯅꯤ ꯈꯣꯝꯕ ꯍꯣꯏꯒꯤ ꯀꯥꯡꯕꯨ ꯑꯗꯨꯅ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤ꯫ ꯋꯥꯡꯊꯣꯏꯅ ꯍꯥꯏꯔꯛꯏ, ꯅꯍꯥꯟꯒꯤ ꯌꯦꯟ ꯊꯣꯡꯕꯗꯣ ꯐꯖꯅ ꯍꯥꯎꯇ꯭ꯔꯣ? ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯃꯗꯨ ꯐꯖꯅ ꯍꯥꯎꯈ꯭ꯔꯦ꯫ ꯃꯍꯥꯎꯗꯣ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯦꯛ ꯀꯥꯎꯕ ꯉꯝꯗꯦ꯫ ꯅꯨꯄꯥ ꯑꯃꯅ ꯑꯃꯨꯛ, ꯑꯗꯨꯗꯤ ꯅꯪꯗ ꯅꯠꯇꯦꯗ, ꯑꯩꯁꯨ ꯀꯥꯎꯕ ꯉꯝꯗꯦ꯫ ꯃꯗꯨꯒꯤ ꯅꯨꯡꯁꯤꯕ ꯃꯅꯝꯗꯣ ꯑꯩꯒꯤ ꯈꯨꯠꯁꯤꯗ ꯍꯧꯖꯤꯛ ꯐꯥꯎꯕ ꯆꯨꯗꯨꯅ ꯂꯩꯕꯒꯨꯝ ꯇꯧꯔꯤ꯫ ꯃꯈꯣꯏ ꯑꯍꯨꯝꯅꯤ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕ꯫ ꯋꯥꯡꯊꯣꯏꯅ ꯑꯃꯨꯛꯀ ꯍꯥꯏ, ꯑꯃꯨꯛꯀꯁꯨ ꯆꯥꯅꯤꯡꯂꯤ ꯑꯩꯗꯤ꯫ ꯃꯁꯤꯗ ꯈꯣꯝꯕꯅ, ꯌꯥꯔꯦ ꯇꯥꯅꯤꯡꯗꯦ, ꯁꯤꯒꯤ ꯑꯃ ꯄꯥꯏꯗꯕ ꯅꯪꯅ ꯑꯍꯥꯎꯕ ꯀꯥꯏꯁꯨ ꯆꯥꯅꯤꯡꯂꯤ꯫ ꯅꯈꯣꯏꯅ ꯆꯥꯛ ꯆꯥꯅꯔꯒ ꯑꯩꯉꯣꯟꯗꯗꯅꯤ ꯃꯥꯡꯖꯔꯤꯕ꯫ ꯅꯍꯥꯟꯒꯤ ꯌꯦꯟ ꯂꯩꯕꯒꯤ ꯑꯋꯥꯠꯄ ꯂꯨꯄꯥ 20 ꯑꯗꯨꯁꯨ ꯑꯩꯅ ꯑꯗꯨꯝ ꯐꯨꯒꯠꯇꯨꯅ ꯄꯤꯔꯦꯗꯅ꯫ ꯑꯩ ꯆꯥꯛꯀ ꯆꯥꯅꯕ ꯑꯃꯠꯇ ꯄꯥꯝꯖꯗ꯭ꯔꯤ, ꯈꯤꯔꯦ ꯍꯥꯏꯁꯤꯅꯤ꯫ ꯃꯁꯤꯗ ꯇꯣꯟꯗꯥꯡꯅ, ꯉꯥꯏꯈꯣꯗ ꯏꯇꯥꯎ, ꯁꯦꯜ ꯄꯨꯊꯣꯛꯂꯒ ꯁꯦꯜ ꯈꯥꯏꯅꯔꯒ ꯑꯗꯨꯝ ꯆꯥꯔꯒ ꯂꯩꯔꯁꯦ ꯍꯥꯏꯔꯣ? ꯅꯣꯡ ꯐꯥꯗꯣꯛꯁꯨ ꯍꯨꯔꯥꯜꯂꯒ ꯆꯥꯁꯤ ꯀꯩ? ꯍꯨꯔꯥꯜꯂꯒ ꯆꯥꯕꯁꯦ ꯌꯥꯝꯅ ꯍꯥꯎꯋꯦ ꯍꯥꯏꯕꯅꯤ꯫ ꯍꯨꯔꯥꯟꯕ ꯍꯥꯏꯕ? ꯍꯣꯏꯅꯦ, ꯍꯨꯔꯥꯜꯂꯒ ꯆꯥꯁꯦꯕ꯫ ꯁꯨꯅꯤꯡꯗꯕ, ꯁꯦꯜ ꯊꯣꯛꯇꯕ ꯃꯈꯣꯏꯒꯤ ꯃꯁꯥꯗ ꯑꯍꯥꯎꯕ ꯀꯌꯥ ꯆꯥꯅꯤꯡꯕꯒꯤ ꯃꯌꯥꯏꯅ ꯃꯤꯒꯤ ꯃꯄꯣꯠ ꯃꯔꯟ ꯍꯨꯔꯥꯟꯗꯨꯅ ꯆꯥꯔꯁꯦ ꯍꯥꯏꯅ ꯋꯥ ꯐꯥꯎꯕ ꯍꯥꯏꯅꯔꯛꯂꯤ꯫ ꯈꯣꯝꯕꯅ, ꯑꯁ, ꯃꯗꯨ ꯌꯥꯔꯣꯏꯗ, ꯍꯨꯔꯥꯟꯕ ꯀꯥꯏꯅ ꯑꯩ ꯉꯝꯂꯣꯏꯀꯣ꯫ ꯍꯦꯔꯥ, ꯅꯨꯄꯥ ꯅꯠꯇꯕꯗꯧ ꯑꯃꯨꯛꯇꯪꯗꯤ ꯌꯦꯡꯁꯦꯕ꯫ ꯋꯥꯡꯊꯣꯏꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯌꯦꯡꯒꯣꯟ ꯅꯥꯀꯜꯗ ꯉꯥꯅꯨꯁꯨ ꯂꯩꯍꯧꯕꯅꯤ꯫ ꯏꯇꯥꯎ ꯇꯣꯟꯗ, ꯍꯨꯅꯤꯅ ꯍꯨꯔꯗꯤ ꯉꯥꯅꯨ ꯑꯣꯏꯅ ꯍꯨꯁꯤ꯫ ꯉꯥꯅꯨꯅ ꯍꯦꯟꯅ ꯍꯥꯎꯗꯣꯏꯅꯤ, ꯅꯠꯇ꯭ꯔꯅꯦ? ꯉꯥꯅꯨ ꯍꯥꯏꯕ? ꯍꯣꯏꯅꯦ, ꯉꯥꯅꯨ ꯍꯨꯔꯥꯟꯕ ꯌꯥꯏ꯫ ꯈꯣꯝꯕꯅ, ꯅꯈꯣꯏ ꯑꯅꯤꯒꯤ ꯅꯀꯣꯛꯁꯦ ꯀꯃꯥꯏꯅ ꯇꯧꯕꯅꯣꯕ? ꯑꯐꯕ ꯋꯥꯈꯜ ꯃꯆꯦꯠ ꯑꯃꯠꯇ ꯈꯟꯗꯦ ꯍꯥꯏꯕꯅꯤ꯫ ꯍꯦꯔꯥ, ꯅꯨꯄꯥꯅꯤ ꯀꯩꯅꯣ? ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯕ ꯋꯥꯁꯤꯕꯨ ꯀꯌꯥ ꯌꯥꯝꯅ ꯀꯥꯏꯔꯕꯒꯦ? ꯅꯠꯇꯦꯅꯦ, ꯅꯪꯕꯨ ꯉꯥꯅꯨ ꯊꯣꯡꯕ ꯆꯥꯅꯤꯡꯗꯕ꯭ꯔꯅꯦ? ꯑꯝꯇ ꯍꯥꯏꯌꯨꯅꯦ, ꯆꯥꯅꯤꯡꯕ꯭ꯔꯥ ꯆꯥꯅꯤꯡꯗꯕ꯭ꯔꯕ? ꯆꯥꯕꯨꯗꯤ ꯆꯥꯅꯤꯡꯕ꯫ ꯆꯥꯕꯨꯗꯤ ꯆꯥꯅꯤꯡꯕ, ꯑꯗꯨꯗ ꯍꯨꯔꯥꯜꯂꯒ ꯆꯥꯕꯒꯤꯖꯩ ꯅꯠꯇ꯭ꯔꯣ? ꯀꯤꯗ꯭ꯔꯕꯗꯤ ꯀꯩꯅꯣ? ꯑꯃꯨꯛ ꯐꯥꯈ꯭ꯔꯕꯗꯤ ꯂꯩꯀꯥꯏ ꯃꯃꯥꯡꯗ ꯉꯥꯅු ꯍꯨꯔꯥꯟꯕ ꯐꯥꯔꯦ ꯍꯥꯏꯅ ꯑꯃꯨꯛ ꯈꯣꯡꯒꯣꯏꯅꯕꯤꯔꯗꯤ ꯑꯩꯗꯤ ꯅꯍꯥꯟꯈꯩ ꯅꯪꯁꯦ ꯅꯨꯄꯥꯅꯤ ꯍꯥꯏꯅ ꯈꯜꯂꯨꯔꯦ, ꯑꯗꯨꯒ ꯅꯪꯗꯤ ꯅꯨꯄꯥ ꯑꯣꯏꯔꯝꯗ꯭ꯔꯦꯗꯅ꯫ ꯀꯩꯅꯣ? ꯑꯩ ꯅꯨꯄꯥꯅꯤ ꯀꯩꯅꯣ? ꯅꯨꯄꯥ ꯑꯣꯏꯔꯒ ꯑꯗꯨ ꯌꯧꯅ ꯀꯤꯒꯗꯕ ꯅꯠꯇꯦ꯫ ꯑꯩꯈꯣꯏꯅ ꯂꯩꯔꯤꯁꯦ ꯊꯕꯛ ꯃꯅꯥ ꯑꯃꯗ ꯁꯨꯕꯁꯨ ꯅꯠꯇꯦ, ꯑꯗꯨꯅ ꯁꯦꯜꯁꯨ ꯑꯃꯠꯇ ꯄꯥꯏꯗꯦ꯫ ꯉꯥꯅꯨ ꯑꯃ ꯍꯨꯔꯥꯟꯕꯗꯤ ꯍꯦꯟꯗꯣꯛꯅ ꯌꯥꯏ ꯀꯩꯅꯣ? ꯃꯈꯣꯏ ꯑꯅꯤ ꯆꯪꯗꯨꯅ ꯈꯣꯝꯕꯗ ꯀꯤꯔꯤ ꯀꯤꯔꯤ ꯍꯦꯛ ꯇꯛꯁꯤꯜꯂꯤ꯫ ꯑꯩꯈꯣꯏ ꯑꯍꯨꯝ ꯈꯛꯇ ꯃꯍꯤꯒ ꯆꯤꯔꯤ ꯆꯤꯔꯤ ꯍꯥꯞꯇꯨꯅ ꯅꯞ ꯅꯞ ꯂꯥꯎꯅ ꯊꯣꯡꯂꯒ ꯍꯥꯎꯅ ꯆꯥꯁꯤꯕ꯫
ꯉꯥꯅꯨ ꯑꯝꯇ ꯁꯠ ꯍꯨꯔꯥꯟꯁꯦꯕ ꯑꯀꯣꯟꯕꯗꯗꯤ ꯈꯣꯝꯕꯁꯨ ꯍꯣꯏ ꯍꯥꯏꯅ ꯍꯥꯏꯔꯤ ꯍꯣꯏꯗ ꯀꯩꯗꯧꯋꯦ ꯍꯥꯏꯕꯒꯦ ꯉꯥꯅꯨ ꯑꯃꯈꯛꯇ ꯍꯨꯔꯥꯟꯕꯕꯨ ꯀꯌꯥꯝ ꯀꯥꯏꯔꯗꯅ ꯑꯗꯨꯗꯤ ꯏꯇꯥꯎ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯍꯦꯛꯇ ꯍꯨꯔꯥꯜꯂꯁꯤ ꯍꯣꯏꯅꯦ ꯌꯥꯏꯅꯦ ꯍꯣꯔꯦꯟ ꯍꯦꯛꯇ ꯍꯨꯔꯥꯜꯂꯁꯤ ꯑꯁꯣꯝꯅ ꯊꯥꯔꯤꯛꯅ ꯂꯣꯏꯖꯕ ꯉꯥꯅꯨ ꯑꯗꯨꯕꯨ ꯂꯣꯟꯅ ꯍꯨꯔꯥꯜꯂꯁꯤ ꯍꯥꯏꯅ ꯃꯈꯣꯏ ꯑꯍꯨꯝꯅ ꯍꯥꯏꯅꯔꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯣꯏꯁꯤꯜꯂꯛꯂꯦ ꯊꯥꯔꯤꯛꯅ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯑꯗꯨꯕꯨ ꯊꯣꯡꯂꯤ ꯊꯣꯡꯕ ꯂꯣꯏꯔꯗꯨꯅ ꯃꯃꯥ ꯃꯆꯥ ꯃꯈꯣꯏ ꯑꯅꯤ ꯆꯥꯛꯇꯨ ꯆꯥꯃꯤꯟꯅꯔꯤ ꯆꯥꯅ ꯆꯥꯅ ꯋꯥꯔꯤꯁꯨ ꯁꯥꯟꯅꯩ ꯂꯩꯃꯍꯜꯅ ꯍꯥꯏꯔꯛꯂꯝꯃꯤ ꯕꯦꯃꯥ ꯅꯪꯒꯤ ꯌꯦꯅꯥꯎ ꯃꯆꯥ ꯈꯔ ꯑꯣꯜꯂꯦ ꯍꯥꯏꯅ ꯇꯧꯕ ꯑꯗꯨꯕꯨ ꯀꯝꯗꯧꯈ꯭ꯔꯒꯦꯅꯦ ꯃꯥ ꯌꯥꯝꯅ ꯐꯖꯅ ꯑꯣꯜꯂꯤ 5ꯅꯤ ꯐꯔꯦꯗ ꯍꯩ ꯐꯖꯅ ꯆꯦꯛꯁꯤꯟꯅ ꯃꯐꯝ ꯆꯥꯅ ꯊꯝꯃꯨꯀꯣ ꯍꯧꯗꯣꯡꯅꯒ ꯑꯃꯨꯛ ꯂꯥꯛꯈꯤꯅꯤ ꯍꯣꯏ ꯏꯃꯥ ꯅꯪꯅ ꯌꯦꯟ ꯉꯥꯅꯨ ꯈꯔ ꯂꯣꯏꯗꯨꯅ ꯁꯦꯜ ꯇꯥꯟꯕ ꯑꯗꯨꯒ ꯏꯃꯥꯅ ꯐꯅꯦꯛ ꯈꯔ ꯁꯥꯗꯨꯅ ꯁꯦꯜ ꯇꯥꯟꯕ ꯁꯤ ꯆꯞ ꯆꯥꯏ ꯍꯦꯟꯗꯣꯛꯅ ꯋꯥꯇ ꯄꯥꯗꯅ ꯏꯃꯥ ꯏꯆꯥ ꯑꯩꯈꯣꯏ ꯑꯅꯤ ꯍꯤꯡꯂꯦꯕ ꯑꯗꯨ ꯏꯃꯥ ꯍꯟꯗꯛꯇꯤ ꯑꯩ ꯐꯅꯦꯛ ꯑꯍꯟꯕ ꯑꯃꯠꯇ ꯂꯩꯒꯦ ꯍꯥꯏꯅ ꯈꯜꯂꯤ ꯍꯣꯏ ꯂꯩꯌꯨ ꯏꯃꯥꯒꯤꯁꯨ ꯑꯃꯒ ꯂꯩꯒꯦ ꯈꯟꯕ ꯏꯃꯥꯒꯤꯗꯤ ꯂꯩꯔꯨ ꯂꯩꯔꯤꯕ ꯈꯔꯁꯤꯅ ꯑꯗꯨꯛ ꯁꯦꯠꯄꯗ ꯌꯥꯅꯤ ꯏꯃꯥ ꯄꯥꯝꯗꯦꯗ ꯑꯗꯨꯗꯤ ꯏꯃꯥ ꯑꯩ ꯍꯌꯦꯡꯂ ꯍꯪꯆꯤꯠꯂ ꯀꯩꯊꯦꯜꯗ ꯆꯠꯂꯒ ꯂꯩꯔꯒꯦꯀꯣ ꯍꯣꯏ ꯃꯃꯥ ꯃꯆꯥ ꯃꯈꯣꯏ ꯑꯅꯤꯗꯨ ꯃꯈꯥ ꯇꯥꯅ ꯆꯥꯛꯇꯨ ꯆꯥꯏ ꯍꯧꯖꯤꯛꯇꯤ ꯆꯥꯛ ꯆꯥꯕꯁꯨ ꯂꯣꯏꯔꯤ ꯑꯁꯨꯝꯅ ꯄꯨꯡꯖꯥꯛ ꯈꯔ ꯍꯧꯖꯤꯟꯈ꯭ꯔꯤ ꯂꯩꯃꯍꯜꯁꯨ ꯊꯥꯔꯤꯛꯁꯨ ꯂꯣꯏꯅ ꯇꯨꯝꯅꯈ꯭ꯔꯤ ꯅꯨꯃꯤꯗꯥꯡꯒꯤ ꯊꯦꯡꯖꯤꯜꯂꯛꯄ ꯃꯇꯝ ꯑꯁꯤꯗ ꯈꯣꯝꯕ ꯋꯥꯡꯊꯣꯏ ꯑꯃꯗꯤ ꯇꯣꯟꯗꯥ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯍꯧꯅꯗꯨꯅ ꯊꯥꯔꯤꯛꯀꯤ ꯃꯌꯨꯝ ꯇꯝꯅ ꯂꯥꯛꯂꯤ ꯋꯥꯡꯊꯣꯏꯅ ꯍꯥꯏ ꯃꯈꯣꯏ ꯌꯨꯝꯗꯨꯕꯨ ꯍꯨꯏ ꯂꯣꯏꯕ꯭ꯔꯅꯦ ꯂꯣꯏꯗꯕꯅꯤ ꯑꯗꯨ ꯑꯣꯏꯔꯗꯤ ꯆꯞ ꯆꯥꯔꯤ ꯀꯩꯅꯣ ꯑꯗꯨꯅꯤꯅꯦ ꯅꯈꯣꯡ ꯀꯥꯏꯗꯣ ꯍꯣꯔꯦꯟ ꯃꯣꯏ ꯌꯧꯔꯗꯤ ꯇꯞꯅ ꯊꯥꯎꯉꯨꯀꯣ ꯅꯈꯣꯟꯅ ꯋꯥ ꯑꯃꯠꯇ ꯊꯣꯛꯄ ꯌꯥꯗꯦ ꯑꯃꯨꯛ ꯍꯨꯔꯥꯟꯕ ꯐꯥꯈꯤꯅꯤ ꯍꯣꯏꯗ ꯑꯩꯁꯨ ꯈꯪꯉꯤ ꯀꯩꯗꯧꯔꯒꯦ ꯍꯥꯏꯗ ꯌꯥꯗꯕ ꯑꯩꯗꯤ ꯍꯨꯔꯥꯟꯕ ꯐꯥꯈꯤꯕ ꯁꯨꯡꯌꯥ ꯌꯥꯔꯣꯏꯀꯣ ꯃꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯐꯥꯈ꯭ꯔꯕꯗꯤ ꯅꯣꯏꯅꯦ ꯑꯩꯒꯤ ꯃꯤꯡ ꯄꯟꯕ ꯁꯨꯡꯌꯥ ꯌꯥꯔꯣꯏ ꯅꯪꯅ ꯍꯥꯏꯔꯤ ꯑꯁꯤꯅꯗꯤ ꯆꯩ ꯆꯥꯔꯁꯨ ꯑꯩꯈꯣꯏ ꯈꯛꯇ ꯆꯥꯎꯁꯤꯅꯤꯅꯦ ꯅꯠꯇ꯭ꯔꯗꯤ ꯅꯪꯒ ꯆꯠꯃꯤꯟꯅꯕꯁꯦ ꯀꯤꯕꯨ ꯀꯤꯖꯔꯦꯗ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯗꯨꯅ ꯑꯁꯨꯝ ꯂꯥꯛꯄꯅ ꯍꯧꯖꯤꯛꯇꯤ ꯊꯥꯔꯤꯛ ꯍꯣꯏꯒꯤ ꯊꯣꯡꯒꯥꯜ ꯑꯗꯨ ꯌꯧꯔꯦ ꯇꯞꯅ ꯆꯪꯁꯤꯀꯣ ꯀꯣꯟꯊꯣꯡ ꯆꯩ ꯑꯗꯨ ꯇꯞꯅ ꯍꯥꯡꯗꯣꯛꯇꯨꯅ ꯃꯈꯣꯏ ꯃꯈꯣꯡ ꯇꯞꯅ ꯊꯥꯡꯗꯨꯅ ꯆꯪꯉꯤ ꯃꯅꯤꯡ ꯇꯝꯅ ꯆꯪꯉꯤ ꯃꯤ ꯂꯣꯏꯅ ꯇꯨꯝꯅꯈ꯭ꯔꯕ ꯃꯇꯝ ꯑꯣꯏꯕꯅ ꯏꯆꯤꯛꯁꯨ ꯆꯤꯛꯂꯤ ꯃꯅꯤꯡ ꯑꯗꯨꯗ ꯌꯦꯡꯒꯣꯟꯒꯤ ꯍꯦꯛ ꯅꯥꯀꯜꯗ ꯉꯥꯅꯨ 5 ꯈꯛ ꯂꯩꯔꯤꯕꯗꯨ ꯎꯔꯤ ꯃꯈꯣꯏꯅ ꯍꯥꯏꯅꯩ ꯁꯤꯗ ꯂꯩꯔꯤ ꯁꯤꯗ ꯉꯥꯅꯨ ꯂꯩꯔꯤ ꯑꯆꯧꯕ ꯑꯃ ꯈꯜꯂꯒ ꯐꯥꯎꯀꯣ ꯂꯥꯕꯅ ꯐꯔꯣꯏꯗ꯭ꯔꯣ ꯍꯣꯏꯅꯦ ꯑꯆꯧꯕ ꯑꯃ ꯈꯜꯂꯣꯕ ꯉꯥꯅꯨꯁꯤꯡ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯑꯁꯤꯅ ꯈꯔ ꯆꯥꯎꯗ꯭ꯔꯣ ꯑꯁꯤ ꯑꯣꯏꯅ ꯐꯥꯔꯁꯤꯔꯥ ꯍꯣꯏ ꯏꯇꯥꯎ ꯈꯣꯝꯕ ꯅꯪꯅ ꯈꯔ ꯅꯈꯨꯠ ꯁꯥ ꯐꯠ ꯂꯥꯎꯗꯨꯅ ꯀꯣꯛ ꯐꯥꯔꯛꯑꯣ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯂꯅꯤꯁꯦ ꯈꯪꯂꯕꯅꯦꯕ ꯈꯣꯝꯕꯅ ꯑꯣꯏꯅ ꯃꯈꯨꯠ ꯇꯤꯡꯊꯣꯛꯇꯨꯅ ꯉꯥꯅꯨ ꯑꯆꯧꯕ ꯑꯗꯨꯒꯤ ꯃꯁꯥꯗ ꯇꯥꯞ ꯐꯥꯏ ꯑꯗꯨꯝꯅ ꯐꯥꯕ ꯑꯗꯨꯗ ꯉꯥꯅꯨꯗꯨ ꯈꯣꯡꯂꯛꯏ ꯃꯁꯤ ꯈꯣꯝꯕꯅꯤ ꯏꯇꯥꯎ ꯃꯆꯤꯜꯗ ꯃꯦꯟꯁꯤꯜ ꯂꯣꯏꯅ ꯇꯥꯛꯈꯤꯕ ꯇꯥꯔꯤ ꯈꯣꯝꯕꯅ ꯄꯥꯈꯠꯄꯣꯏ ꯀꯩꯕꯣꯏ ꯉꯥꯅꯨ ꯃꯆꯤꯜ ꯑꯗꯨꯗ ꯀꯟꯅ ꯃꯦꯟꯁꯤꯜꯂꯤ ꯋꯥꯡꯊꯣꯏꯅ ꯍꯥꯏ ꯂꯥꯎꯍꯩ ꯆꯠꯍꯧꯔꯁꯤ ꯃꯄꯨ ꯁꯣꯏꯗꯅ ꯊꯣꯛꯂꯛꯄ ꯇꯥꯔꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯍꯨꯝꯅ ꯉꯥꯅꯨ ꯐꯥꯗꯨꯅ ꯊꯣꯡꯒꯥꯜ ꯇꯝꯅ ꯊꯣꯛꯈ꯭ꯔꯤ ꯑꯗꯨꯒ ꯈꯣꯝꯕꯒꯤ ꯃꯌꯨꯝ ꯇꯝꯅ ꯆꯠꯂꯝꯃꯤ ꯈꯣꯝꯕꯅ ꯍꯥꯏ ꯁꯤꯒꯤ ꯉꯥꯅꯨꯁꯦ ꯑꯩꯈꯣꯏꯒꯤ ꯌꯦꯡꯒꯣꯟꯗꯨꯗ ꯍꯥꯞꯇꯨꯅ ꯊꯝꯂꯒꯦ ꯍꯌꯦꯡ ꯍꯦꯛꯇ ꯆꯥꯔꯁꯤ ꯑꯌꯨꯛꯇ ꯆꯥꯕꯗꯤ ꯐꯔꯛ ꯇꯥꯅꯤꯀꯣ ꯅꯨꯡꯗꯥꯡꯗ ꯑꯣꯏꯅ ꯆꯥꯁꯤ ꯍꯣꯏ ꯑꯃꯨꯛ ꯅꯥꯟꯊꯣꯛꯍꯟꯈꯤꯗꯤꯀꯣ ꯐꯖꯅ ꯊꯝꯖꯧ ꯍꯣꯏꯅꯦ ꯈꯣꯝꯕꯅ ꯉꯥꯅꯨꯗꯨ ꯌꯦꯡꯒꯣꯟ ꯃꯅꯨꯡ ꯑꯗꯨꯗ ꯍꯥꯞꯆꯤꯟꯈ꯭ꯔꯤ ꯑꯁꯨꯝꯅ ꯑꯍꯤꯡ ꯑꯁꯤꯃ ꯍꯧꯖꯤꯟꯈ꯭ꯔꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯊꯥꯔꯤꯛ ꯑꯌꯨꯛ ꯉꯟꯇꯥꯅ ꯍꯧꯒꯠꯂꯤ ꯍꯦꯛ ꯍꯧꯒꯠꯄꯒ ꯃꯅꯤꯡꯗ ꯍꯥꯟꯅ ꯃꯍꯥꯛ ꯆꯪꯉꯤ ꯌꯦꯟ ꯉꯥꯅꯨ ꯑꯗꯨꯕꯨ ꯍꯥꯟꯅ ꯃꯍꯥꯛ ꯌꯦꯡꯖꯕꯅꯤ ꯌꯦꯡꯒꯣꯟꯗ ꯌꯥꯎꯔꯤꯕ ꯌꯦꯟꯁꯤꯡ ꯑꯗꯨꯕꯨ ꯌꯦꯡꯗꯨꯅ ꯃꯊꯟꯇ ꯍꯥꯏꯖꯩ ꯌꯦꯟꯁꯤꯡ ꯑꯁꯦ ꯑꯁꯨꯝ ꯃꯁꯤꯡ ꯍꯟꯊꯔꯛꯂꯦ ꯇꯧꯔꯤꯁꯦ ꯃꯆꯥꯁꯤꯡ ꯑꯁꯤꯁꯨ ꯂꯣꯏꯅ ꯄꯤ ꯂꯩꯔꯤꯕ ꯈꯔꯁꯤꯃꯗꯤ ꯈꯔ ꯀꯨꯏꯅ ꯊꯝꯂꯒꯦ ꯃꯆꯤꯟꯖꯥꯛꯁꯨ ꯑꯃꯠꯇ ꯌꯥꯎꯗ꯭ꯔꯤ ꯇꯧꯔꯤꯁꯦ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡꯗ ꯑꯩꯅ ꯑꯁꯨꯛ ꯐꯅ ꯌꯥꯝꯅ ꯍꯥꯞꯂꯝꯕꯗꯨꯕꯨ ꯐꯖꯅꯗꯤ ꯆꯥꯕꯖꯥꯠꯅꯤꯀꯣ ꯉꯥꯅꯨꯁꯤꯡ ꯑꯗꯨꯅ ꯑꯃꯨꯛ ꯀꯝꯗꯧꯔꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯥꯀꯜꯗ ꯐꯠ ꯂꯩꯊꯣꯔꯛꯏ ꯉꯥꯅꯨ ꯃꯀꯣꯜ ꯑꯗꯨꯗ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯃꯥꯒꯤ ꯉꯥꯅꯨ ꯃꯁꯤꯡꯅ 4 ꯈꯛꯇ ꯉꯥꯏꯗꯨꯅ ꯂꯩꯔꯝꯕꯗꯨꯗ ꯁꯤꯗꯤ ꯉꯥꯅꯨ 4 ꯈꯛꯅꯤꯅ ꯑꯃ ꯋꯥꯠꯂꯦ ꯑꯃ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯦ ꯑꯀꯣꯏꯕ ꯑꯗꯨꯗ ꯀꯣꯏꯌꯦꯡ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯂꯩꯕ ꯎꯗ꯭ꯔꯤ ꯉꯥꯅꯨ ꯑꯃ ꯃꯥꯡꯈꯤꯕ ꯑꯗꯨꯗ ꯃꯥꯒꯤ ꯊꯃꯣꯏ ꯃꯤꯄꯥꯏꯔꯤ ꯑꯩꯒꯤ ꯉꯥꯅꯨ ꯃꯥꯡꯕ ꯌꯥꯔꯣꯏ ꯋꯥꯠꯂꯤꯕꯁꯦ ꯈꯔ ꯆꯥꯎꯕ ꯑꯗꯨꯅꯤ ꯃꯃꯥꯕꯨ ꯀꯧꯏ ꯏꯃꯥ ꯏꯃꯥ ꯃꯅꯤꯡ ꯂꯝꯗ ꯊꯣꯛꯂꯛꯑꯣ
ꯑꯩꯒꯤ ꯉꯥꯅꯨ ꯑꯃ ꯋꯥꯠꯂꯤ ꯑꯝꯇ ꯂꯥꯛꯑꯣ ꯏꯃꯥ ꯃꯆꯥꯅ ꯀꯧꯕ ꯑꯗꯨꯗ ꯂꯩꯃꯍꯜꯁꯨ ꯍꯥꯊꯨ ꯍꯥꯊꯨꯅ ꯍꯦꯛꯂꯛꯏ ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯀꯩꯗꯧꯔꯦ ꯑꯗꯨ ꯀꯟꯅ ꯅꯪꯅ ꯏꯃꯥꯕꯨ ꯀꯧꯕꯕꯨ ꯀꯔꯤ ꯂꯩꯔꯕꯒꯦ ꯏꯃꯥ ꯑꯩꯒꯤ ꯉꯥꯅꯨ ꯑꯃ ꯂꯩꯔꯝꯗ꯭ꯔꯦ ꯉꯥꯅꯨ ꯑꯆꯧꯕꯤꯗꯣ ꯃꯥꯡꯈ꯭ꯔꯦ ꯍꯥ ꯀꯔꯤꯅꯣꯅꯦ ꯅꯪꯅ ꯍꯥꯏꯔꯤꯁꯤꯕꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯥꯁꯨ ꯉꯥꯅꯨ ꯃꯀꯣꯜ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯉꯥꯅꯨ ꯑꯃ ꯋꯥꯠꯇꯨꯅ ꯂꯩꯔꯝꯂꯤꯕꯗꯨ ꯃꯥꯁꯨ ꯎꯔꯤ ꯏꯁ ꯁꯤꯗꯤ ꯀꯝꯗꯧꯔꯤꯕ ꯀꯗꯣꯝꯗ ꯂꯤꯊꯣꯛꯇꯨꯅ ꯆꯦꯟꯈ꯭ꯔꯕꯖꯥꯠꯅꯣ ꯕꯦꯝꯃ ꯁ꯭ꯋꯥꯏꯗ ꯑꯃꯨꯛꯇ ꯊꯤꯁꯤꯁꯦ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯃꯃꯥ ꯃꯆꯥ ꯃꯈꯣꯏ ꯑꯅꯤꯅ ꯑꯀꯣꯏꯕ ꯑꯗꯨꯗ ꯅꯥꯄꯤ ꯃꯔꯛ ꯑꯗꯨꯗ ꯆꯪꯗꯨꯅ ꯉꯥꯅꯨ ꯑꯗꯨꯕꯨ ꯊꯤꯔꯝꯃꯤ ꯊꯤꯕ ꯌꯥꯕ ꯊꯤꯔꯝꯃꯤ ꯑꯗꯨꯕꯨ ꯐꯪꯕ ꯀꯧꯕ ꯂꯩꯇ꯭ꯔꯤ ꯊꯥꯔꯤꯛꯇꯤ ꯃꯕꯨꯛꯅꯤꯡ ꯑꯗꯨꯅ ꯅꯨꯡꯁꯤꯅ ꯀꯞꯊꯣꯔꯛꯂꯤ ꯏꯃꯥ ꯑꯩꯒꯤ ꯉꯥꯅꯨ ꯃꯥꯡꯈ꯭ꯔꯦ ꯃꯤꯅ ꯁꯣꯏꯗꯅ ꯍꯨꯔꯥꯜꯂꯝꯂꯅꯤ ꯑꯩꯈꯣꯏꯅ ꯁꯤꯗ ꯐꯅ ꯊꯤꯗꯨꯅꯁꯨ ꯂꯩꯔꯔꯣꯏ ꯏꯃꯥ ꯑꯩꯒꯤ ꯉꯥꯅꯨ ꯍꯨꯔꯥꯟꯈ꯭ꯔꯦ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯃꯆꯥꯅꯨꯄꯤꯅ ꯂꯨꯅ ꯆꯥꯅ ꯇꯧꯗꯨꯅ ꯊꯝꯖꯕ ꯉꯥꯅꯨ ꯑꯗꯨꯅ ꯃꯥꯡꯈꯤꯕꯗ ꯃꯆꯥꯅꯨꯄꯤꯅ ꯀꯞꯂꯤꯕꯗꯨ ꯎꯕꯗ ꯂꯩꯃꯍꯜ ꯃꯥꯒꯤ ꯊꯃꯣꯏꯗꯤ ꯅꯨꯡꯉꯥꯏꯖꯗ꯭ꯔꯤ ꯊꯤꯕ ꯌꯥꯕꯁꯨ ꯊꯤꯔꯤ ꯑꯗꯨꯕꯨ ꯐꯪꯗ꯭ꯔꯕꯅꯤ ꯎꯄꯥꯏ ꯂꯩꯇ꯭ꯔꯤ ꯃꯥꯅ ꯍꯥꯏꯔꯛꯂꯝꯃꯤ ꯕꯦꯝꯃ ꯁꯤ ꯊꯣꯏꯅ ꯍꯦꯟꯅ ꯈꯜꯂꯨꯔꯅꯨ ꯍꯨꯔꯥꯟꯕ ꯃꯈꯣꯏꯅꯅꯦ ꯁꯣꯏꯗꯅ ꯍꯨꯔꯝꯂꯒꯅꯤ ꯏꯃꯥ ꯑꯩꯒꯤ ꯉꯥꯅꯨꯗꯣ ꯀꯅꯥꯅ ꯍꯨꯔꯥꯜꯂꯝꯒꯅꯤ ꯑꯩꯒꯤ ꯉꯥꯅꯨꯗꯣ ꯃꯥꯡꯕ ꯌꯥꯔꯣꯏꯌꯦ ꯃꯥꯡꯖꯈ꯭ꯔꯁꯅꯨꯗ ꯑꯩꯗꯤ ꯃꯥꯡꯕ ꯌꯥꯔꯣꯏ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯀꯞꯆꯩ ꯂꯩꯃꯍꯜ ꯃꯆꯥꯅꯨꯄꯤꯒꯤ ꯃꯇꯧ ꯑꯗꯨꯗ ꯀꯔꯤ ꯍꯥꯏꯅ ꯍꯥꯏꯒꯗꯕꯅꯣ ꯃꯍꯥꯛ ꯈꯪꯗ꯭ꯔꯤ ꯄꯨꯡꯖꯥ ꯈꯔ ꯍꯧꯖꯤꯟꯈ꯭ꯔꯕ ꯃꯇꯨꯡꯅꯤ ꯂꯩꯃꯍꯜꯅ ꯆꯥꯛ ꯂꯣꯏꯔꯗꯨꯅ ꯃꯆꯥꯅꯨꯄꯤꯕꯨ ꯆꯥꯛ ꯆꯥꯔꯁꯤ ꯍꯥꯏꯅ ꯀꯧꯏ ꯃꯥꯒꯤ ꯏꯕꯦꯝꯃ ꯁꯤ ꯆꯥꯛ ꯈꯔ ꯆꯥꯊꯣꯛꯂꯁꯤ ꯂꯥꯛꯑꯣꯁꯤ ꯍꯧꯒꯠꯂꯣ ꯊꯥꯔꯤꯛꯇꯤ ꯃꯕꯨꯛꯅꯤꯡ ꯑꯗꯨ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯃꯅꯤꯡ ꯑꯗꯨꯗ ꯁꯨꯠ ꯀꯞꯇꯨꯅ ꯑꯗꯨꯝ ꯂꯩꯔꯕꯅꯤ ꯏꯃꯥ ꯑꯩ ꯆꯥꯛ ꯆꯥꯅꯤꯡꯗꯦ ꯈꯔ ꯆꯥꯁꯤꯅꯦꯍꯦ ꯑꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯍꯛꯆꯥꯡꯗꯨ ꯁꯣꯛꯂꯅꯤ ꯆꯥꯅꯤꯡꯗꯦ ꯑꯃꯠꯇ ꯏꯃꯥ ꯑꯩ ꯌꯥꯝꯅ ꯀꯞꯅꯤꯡꯉꯦ ꯑꯩꯒꯤ ꯉꯥꯅꯨꯗꯣ ꯀꯗꯥꯏꯗ ꯂꯩꯔꯝꯒꯅꯤ ꯍꯨꯔꯥꯟꯕꯒꯤ ꯃꯈꯨꯠ ꯇꯥꯈ꯭ꯔꯕꯕꯨ ꯀꯗꯥꯏꯗ ꯂꯩꯔꯝꯒꯅꯤ ꯍꯥꯏꯒꯦ ꯁꯤ ꯍꯦꯟꯅꯁꯨ ꯈꯟꯖꯤꯜꯂꯨꯔꯅꯨ ꯏꯆꯥꯁꯤꯗꯤ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯃꯆꯥꯅꯨꯄꯤꯒꯤ ꯃꯕꯨꯛꯅꯤꯡꯕꯨ ꯊꯦꯝꯖꯤꯟꯕꯤꯔꯤ ꯅꯨꯃꯤꯠꯁꯨ ꯇꯥꯁꯤꯟꯈ꯭ꯔꯦ ꯃꯇꯝ ꯑꯁꯤꯗ ꯋꯥꯡꯊꯣꯏꯒ ꯇꯣꯟꯗꯥꯡꯒꯁꯨ ꯍꯧꯅꯗꯨꯅ ꯈꯣꯝꯕꯒꯤ ꯃꯌꯨꯝꯗ ꯂꯥꯛꯏ ꯈꯣꯝꯕꯒ ꯃꯈꯣꯏ ꯑꯍꯨꯝ ꯃꯅꯤꯡꯒꯤ ꯋꯥꯄꯜ ꯃꯈꯣꯡ ꯑꯗꯨꯗ ꯐꯝꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯋꯥꯡꯊꯣꯏꯅ ꯍꯥꯏ ꯍꯦꯛꯇ ꯍꯧꯔꯁꯤ ꯑꯩ ꯃꯇꯨ ꯐꯣꯏꯔꯛꯂꯒꯦ ꯏꯇꯥꯎ ꯄꯨꯊꯣꯔꯛ ꯁ꯭ꯋꯥꯏꯗ ꯍꯦꯛꯇ ꯁꯦꯝꯂꯁꯤ ꯈꯣꯝꯕꯅ ꯃꯅꯤꯡ ꯑꯁꯤꯗ ꯊꯣꯡꯕꯕꯨ ꯅꯨꯡꯕꯨ ꯅꯨꯡꯉꯥꯏꯒꯗ꯭ꯔꯣ ꯀꯔꯤꯁꯨ ꯇꯧꯔꯣꯏ ꯀꯩꯅꯣ ꯀꯣꯜ ꯂꯧꯔꯛꯑꯣ ꯆꯠ ꯊꯦꯡꯈꯤꯅꯕꯅꯤ ꯍꯣꯏ ꯑꯩꯗ ꯂꯧꯖꯔꯨꯔꯒꯦ ꯃꯈꯣꯏꯗꯤ ꯉꯥꯅꯨ ꯊꯣꯡꯕ ꯆꯥꯗꯧꯔꯦ ꯍꯥꯏꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯂꯩꯔꯤꯕꯅꯤ ꯈꯣꯝꯕꯅ ꯃꯥꯅ ꯉꯔꯥꯡ ꯌꯦꯡꯒꯣꯟꯗ ꯍꯥꯞꯇꯨꯅ ꯊꯝꯈꯤꯕ ꯉꯥꯅꯨ ꯑꯗꯨꯕу ꯃꯈꯨꯠꯅ ꯄꯥꯏꯗꯨꯅ ꯃꯅꯤꯡ ꯑꯗꯨꯗ ꯑꯃꯨꯛ ꯂꯥꯛꯂꯤ ꯃꯗꯨꯕꯨ ꯄꯤꯗꯨꯅ ꯍꯥꯏ ꯁꯦ ꯅꯣꯏ ꯑꯅꯤꯅ ꯐꯣꯏꯔꯣ ꯑꯩ ꯈꯥꯡ ꯅꯨꯡꯕꯤ ꯇꯤꯜꯍꯧ ꯆꯅꯝ ꯄꯨꯊꯣꯔꯛꯀꯦ ꯍꯣꯏ ꯃꯩꯈꯦꯠ ꯑꯃꯒ ꯊꯥꯡꯒꯁꯨ ꯍꯥꯟꯅ ꯄꯨꯊꯣꯔꯛꯑꯣꯍꯦ ꯇꯣꯟꯗꯥꯡꯅ ꯍꯥꯏꯔꯛꯂꯝꯃꯤ ꯏꯇꯥꯎ ꯁ꯭ꯋꯥꯏꯗ ꯍꯦꯛꯇ ꯁꯨꯝ ꯐꯣꯏꯔꯁꯤꯅꯦ ꯍꯥ ꯐꯩꯖꯤꯜꯂꯁꯤ ꯑꯗꯨꯒ ꯍꯣꯔꯦꯟ ꯃꯩ ꯊꯥꯗꯣꯛꯅꯕ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤꯅ ꯉꯥꯅꯨ ꯃꯗꯨꯗꯨ ꯐꯣꯏꯕ ꯍꯧꯏ ꯐꯅꯗꯤ ꯆꯥꯎꯔꯤꯁꯦ ꯅꯠꯇꯦ ꯏꯇꯥꯎ ꯁꯤꯒꯤ ꯉꯥꯅꯨ ꯃꯄꯨꯝꯁꯤꯃ ꯑꯩꯈꯣꯏ ꯑꯍꯨꯝꯅ ꯆꯥꯕ ꯉꯝꯒꯗ꯭ꯔꯅꯦ ꯉꯝꯗꯦ ꯀꯩꯅꯣ ꯁꯤꯕꯨ ꯀꯌꯥꯝ ꯆꯥꯎꯔꯗꯅ ꯑꯩ ꯂꯣꯏꯅ ꯆꯥꯕꯤꯒꯦꯁꯦ ꯀꯔꯤ ꯑꯩ ꯂꯣꯏꯅ ꯆꯥꯕꯤꯒꯦ ꯀꯥꯏꯅ ꯌꯥꯔꯣꯏ ꯆꯥꯡ ꯆꯞ ꯃꯥꯟꯅꯅ ꯆꯥꯅꯒꯗꯕꯅꯤ ꯅꯪꯗꯤ ꯅꯕꯨꯛ ꯌꯥꯝꯅ ꯐꯠꯇ꯭ꯔꯤꯅꯦ ꯑꯣ ꯆꯥꯔꯝ ꯊꯛꯂꯝꯗꯥꯏꯗ ꯄꯨꯛ ꯐꯕ ꯑꯁꯤꯗꯤ ꯀꯔꯤꯁꯨ ꯀꯥꯟꯅꯗ꯭ꯔꯦ ꯍꯥꯏꯖꯔꯤꯕ ꯑꯗꯨꯏꯗꯤ ꯈꯪꯅꯤꯅ ꯃꯣꯔꯣꯛ ꯈꯔ ꯌꯥꯝꯅ ꯊꯥꯛꯆꯤꯟꯈꯤꯕ ꯆꯥꯕ ꯉꯝꯗꯅꯕ ꯄꯨꯛꯁꯦ ꯆꯥꯈꯩ ꯁꯥꯔꯁꯨꯅꯦ ꯂꯦꯝꯅ ꯆꯥꯕꯁꯤꯃꯗꯤ ꯑꯃꯠꯇ ꯂꯦꯝꯍꯜꯂꯔꯣꯏ ꯍꯥꯏꯖꯔꯤꯕ ꯑꯩꯗꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯅꯣꯛꯏ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯍꯨꯝꯅ ꯁꯦꯝꯕ ꯁꯥꯕ ꯂꯣꯏꯁꯤꯜꯂꯤ ꯈꯣꯝꯕꯅ ꯍꯥꯏꯔꯛꯂꯝꯃꯤ ꯊꯣꯡꯕ ꯑꯁꯤꯃꯗꯤ ꯑꯩꯅ ꯑꯗꯨꯝ ꯊꯣꯡꯂꯒꯦꯅꯦ ꯍꯥ ꯑꯩꯅ ꯊꯣꯡꯕꯅ ꯈꯔ ꯍꯥꯎꯏ ꯅꯣꯏ ꯑꯅꯤꯅ ꯊꯣꯡꯂꯗꯤ ꯑꯃꯠꯇ ꯆꯥꯕ ꯌꯥꯔꯔꯣꯏ ꯍꯣꯏ ꯊꯣꯡꯖꯔꯣ ꯅꯪ ꯑꯗꯨꯝ ꯑꯩꯈꯣꯏꯅꯦ ꯀꯔꯤꯁꯨ ꯍꯥꯏꯖꯔꯣꯏ ꯈꯣꯝꯕꯅ ꯉꯥꯅꯨ ꯑꯗꯨꯕꯨ ꯊꯣꯡꯕ ꯍꯧꯏ ꯇꯟꯖꯥ ꯑꯁꯤꯗ ꯈꯣꯝꯕꯒꯤ ꯃꯃꯥ ꯇꯣꯝꯕꯤꯔꯩꯗꯨ ꯃꯅꯤꯡ ꯑꯗꯨꯗ ꯂꯥꯛꯏ ꯃꯈꯣꯏꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ ꯏꯕꯨꯡꯉꯣ ꯅꯈꯣꯏꯅ ꯊꯣꯡꯂꯤꯕ ꯑꯁꯤꯕꯨ ꯀꯔꯤꯅꯣ ꯌꯦꯟꯂ ꯉꯥꯅꯨꯔꯣ ꯋꯥꯡꯊꯣꯏꯅ ꯏꯃꯥ ꯉꯥꯅꯨꯅꯦ ꯍꯥꯏꯕ ꯀꯗꯥꯏꯗꯒꯤ ꯉꯥꯅꯨ ꯅꯈꯣꯏꯗꯤ ꯏꯃꯥ ꯉꯥꯅꯨ ꯆꯥꯅꯁꯦꯅ ꯂꯩꯕꯅꯤꯗ ꯀꯗꯥꯏꯗꯒꯤ ꯁꯦꯜꯅ ꯅꯈꯣꯏꯗꯤ ꯉꯥꯅꯨ ꯂꯩꯔꯤꯕ ꯅꯣꯡꯐꯣꯡ ꯉꯥꯟꯕꯗꯒꯤꯅ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯕ ꯋꯥꯊꯤ ꯉꯥꯡꯗꯨꯅ ꯊꯕꯛ ꯃꯅꯥ ꯑꯃꯗ ꯁꯨꯗꯅ ꯐꯝꯖꯥ ꯆꯥꯗꯨꯅ ꯂꯩꯕ ꯅꯈꯣꯏꯅ ꯀꯗꯥꯏꯗꯒꯤ ꯁꯦꯜꯅ ꯉꯥꯅꯨ ꯂꯩꯔꯤꯕ ꯃꯁꯤꯗ ꯈꯣꯝꯕꯅ ꯃꯃꯥꯗ ꯀꯩꯅꯣ ꯏꯃꯥꯅꯗꯣ ꯀꯨꯞꯊꯅ ꯍꯪꯂꯤꯕꯗꯨꯕꯣ ꯍꯩ ꯑꯩꯒꯤꯁꯤ ꯍꯪꯕ ꯌꯥꯗ꯭ꯔꯗꯨꯅ ꯍꯪꯂꯤꯕꯅꯤ ꯈꯨꯝꯃꯨ
ꯀꯗꯥꯏꯗꯒꯤ ꯁꯦꯜꯅ ꯉꯥꯅꯨ ꯑꯁꯤ ꯂꯩꯔꯤꯕꯅꯣ? ꯑꯣ, ꯁꯦꯜꯗꯨ ꯂꯩꯕꯒꯤꯅꯦ ꯉꯥꯅꯨ ꯂꯩꯔꯤꯁꯤ. ꯂꯩꯇꯅ ꯀꯃꯥꯏꯅ ꯉꯥꯅꯨ ꯂꯩꯗꯨꯅ ꯆꯥꯅꯗꯣꯏꯅꯣ? ꯍꯣ, ꯊꯥꯖꯗꯕ ꯅꯈꯣꯏꯁꯦ ꯑꯩꯅ ꯁꯨꯡꯊꯥ ꯍꯦꯛ ꯊꯥꯖꯗꯕ ꯑꯗꯨꯒꯤꯅꯤ. ꯌꯥꯔꯦ, ꯏꯃꯥ ꯆꯪꯕꯤꯔꯣ. ꯑꯩꯈꯣꯏ ꯑꯃꯨꯛꯇ ꯋꯥꯈꯜ ꯇꯥꯅ ꯏꯟꯁꯥꯡꯁꯦ ꯊꯣꯡꯍꯧꯒꯦ. ꯅꯔꯣꯟ ꯑꯃ ꯆꯨꯝꯗ꯭ꯔꯤꯕ ꯃꯈꯩꯅꯦ ꯑꯩ ꯆꯠꯂꯣꯏꯌꯦ. ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ, ꯅꯪ ꯁꯦꯡꯅ ꯍꯥꯏ, ꯉꯥꯅꯨ ꯑꯁꯤ ꯀꯗꯥꯏꯗꯒꯤꯅꯣ? ꯍꯪꯈ꯭ꯔ ꯄꯣꯠꯅꯤꯌꯦ ꯑꯩꯈꯣꯏ ꯏꯃꯥꯁꯦ. ꯃꯁꯤꯗ ꯋꯥꯡꯊꯣꯏꯅ ꯑꯁꯨꯝꯅ ꯁꯠꯈꯨꯝꯂꯛꯏ. ꯁꯨꯝꯗꯧꯋꯦ, ꯑꯩꯅ ꯑꯩꯈꯣꯏ ꯏꯃꯥꯒꯤ ꯐꯤꯖꯤꯗꯒꯤ ꯁꯦꯜ ꯈꯔ ꯂꯧꯊꯣꯔꯛꯄ. ꯑꯗꯨꯅ ꯈꯥꯏꯒꯠꯅꯔꯒ ꯁꯨꯝ ꯆꯥꯁꯦꯅ ꯁꯨꯝ ꯂꯩꯕ. ꯅꯈꯣꯏꯒꯤ ꯅꯇꯥꯇꯣ ꯑꯩꯅ ꯂꯣꯏꯅ ꯈꯪꯕꯖꯥꯠꯅꯤ. ꯃꯤꯒꯤ ꯃꯄꯣꯠ ꯍꯨꯔꯥꯟꯕ ꯑꯣꯏꯔꯝ. ꯑꯩꯅ ꯅꯈꯣꯏ ꯑꯍꯨꯝ ꯀꯩꯗꯧꯒꯦ ꯍꯥꯏꯕꯗꯨ ꯌꯦꯡꯉꯨ. ꯏꯃꯥ, ꯇꯨꯃꯤꯟ ꯂꯩꯔꯨ ꯌꯥꯔꯦ. ꯑꯗꯨꯒꯤ ꯁꯔꯨꯛ ꯑꯩꯈꯣꯏ ꯑꯍꯨꯝꯒꯤ ꯆꯥꯛ ꯈꯔ ꯑꯣꯏꯅ ꯊꯣꯡꯒꯠꯄꯤꯌꯨ. ꯏꯟꯁꯥꯡꯁꯤ ꯆꯥꯛꯀ ꯆꯥꯅꯕ. ꯀꯔꯤꯒꯤ ꯆꯥꯛ ꯊꯣꯡꯕ? ꯆꯦꯡ ꯂꯩꯇꯦ. ꯆꯥꯛꯀ ꯆꯥꯔꯨꯅꯨ. ꯀꯩꯅꯣ ꯏꯃꯥ? ꯑꯩꯈꯣꯏ ꯃꯥꯁꯤ ꯄꯨꯔꯥ ꯀꯩꯅꯣꯝꯅꯤꯅꯦ. ꯅꯣꯏ ꯍꯥꯏꯔꯤꯕꯁꯤꯅꯤ ꯍꯦ. ꯑꯁꯨꯝꯅ ꯍꯥꯏꯔꯝꯗꯨꯅ ꯇꯣꯝꯕꯤꯔꯩꯗꯨ ꯆꯠꯈ꯭ꯔꯦ. ꯃꯥꯅ ꯆꯠꯈ꯭ꯔꯕꯗ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯁꯣꯔ ꯑꯁꯥꯡꯕ ꯑꯃꯗꯤ ꯍꯣꯟꯗꯣꯛꯆꯔꯤ. ꯇꯣꯟꯗꯥꯡꯅ, ꯏꯇꯥꯎ, ꯀꯩꯅꯣ? ꯅꯣꯏ ꯃꯥꯒꯤ ꯋꯥ ꯈꯨꯍꯪꯁꯤꯕꯨ ꯌꯥꯝꯅ ꯀꯨꯞꯊꯠꯅꯒ ꯍꯪꯗ꯭ꯔꯣ? ꯑꯗꯨꯅꯤꯅꯦ, ꯀꯩꯅꯣꯝꯅꯤꯀꯣ. ꯑꯩꯈꯣꯏ ꯃꯥꯒꯤꯁꯦ ꯆꯤꯡꯅꯔꯕ꯭ꯔꯥ ꯀꯔꯤꯅꯣ ꯈꯪꯗꯦꯗ. ꯍꯦꯔꯥ, ꯍꯦꯛꯇ ꯆꯤꯡꯅꯕ ꯌꯥꯕ꯭ꯔꯥ ꯃꯁꯤꯕꯨ? ꯑꯩꯈꯣꯏꯅꯗꯤ ꯁꯦꯜ ꯊꯣꯛꯄ ꯌꯥꯕ ꯊꯕꯛ ꯑꯃꯗꯨꯁꯨ ꯇꯧꯗ꯭ꯔꯤꯗ. ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯗꯒꯤꯅ ꯅꯨꯃꯤꯠ ꯍꯦꯛ ꯇꯥꯕ ꯐꯥꯎꯕ ꯃꯤꯔꯦꯝ ꯑꯣꯏꯗꯨꯅ ꯑꯗꯨꯝ ꯂꯩꯔꯤ. ꯌꯥꯔꯤꯁꯦ, ꯅꯪꯒꯤ ꯊꯣꯡꯐꯝ ꯊꯣꯛꯄ ꯊꯣꯡ. ꯑꯗꯣ ꯍꯥꯎꯗꯤ ꯍꯥꯎꯍꯜꯂꯨꯀꯣ. ꯍꯣꯏꯗ, ꯑꯩꯅ ꯊꯣꯡꯕꯕꯨ ꯍꯥꯎꯇꯦ ꯍꯥꯏꯕ꯭ꯔꯥ? ꯉꯥꯅꯨꯗꯨ ꯐꯖꯅ ꯊꯣꯡꯗꯨꯅ ꯍꯨꯔꯥꯟꯕ ꯃꯈꯣꯏ ꯑꯍꯨꯝꯅ ꯍꯥꯎꯅ ꯆꯥꯔꯝꯃꯤ. ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ. ꯂꯩꯃꯍꯜꯅ ꯃꯆꯥꯅꯨꯄꯤꯗ ꯍꯥꯏꯔꯛꯂꯝꯃꯤ. ꯕꯦꯝꯃ, ꯅꯪꯕꯨ ꯀꯩꯊꯦꯜꯗ ꯆꯠꯇꯨꯅ ꯐꯅꯦꯛ ꯑꯃ ꯂꯩꯒꯅꯤ ꯍꯥꯏꯕꯗ ꯀꯔꯝ ꯀꯥꯟꯗ ꯆꯠꯀꯦ ꯍꯥꯏꯔꯤꯕꯅꯣ ꯅꯪꯕꯨ? ꯏꯃꯥ, ꯑꯩ ꯀꯣꯟꯅ ꯂꯩꯔꯒꯦ. ꯏꯆꯦ, ꯅꯪꯕꯨ ꯑꯗꯨꯝ ꯋꯥꯈꯜꯗꯣ ꯈꯟꯖꯤꯟꯗꯨꯅ ꯎꯪꯗꯨꯅ ꯑꯗꯨꯝ ꯂꯩꯔꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ? ꯃꯤꯅ ꯍꯨꯔꯥꯟꯈ꯭ꯔꯦ, ꯑꯃꯨꯛ ꯍꯜꯂꯛꯀꯗꯧꯕꯁꯨ ꯂꯩꯇ꯭ꯔꯦ. ꯈꯜꯂꯨꯔꯅꯨ ꯍꯥꯏꯕꯅꯤꯅꯦ. ꯏꯃꯥ, ꯑꯩꯒꯤ ꯉꯥꯅꯨ ꯑꯗꯨꯅ ꯃꯥꯡꯈꯤꯕꯗ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯂꯩꯇꯥꯐꯝ ꯈꯪꯗꯦ. ꯑꯩ ꯇꯨꯝꯕꯒ ꯑꯃꯠꯇ ꯌꯥꯗꯦ. ꯁꯤ ꯉꯥꯅꯨ ꯑꯃ ꯀꯣꯛ ꯂꯩꯔꯒ ꯊꯝꯂꯒ ꯂꯣꯏꯔꯦ. ꯑꯗꯨꯒꯤꯕꯨ ꯑꯗꯨ ꯌꯧꯅ ꯈꯟꯖꯤꯟꯕ ꯍꯧꯅꯗꯦ. ꯏꯃꯥ, ꯑꯩ ꯌꯥꯝꯅ ꯀꯞꯅꯤꯡꯉꯤ. ꯑꯉꯥꯎꯕꯤꯁꯤꯗꯤ. ꯏꯃꯥꯁꯦ ꯀꯩꯊꯦꯜ ꯐꯥꯎꯕꯗ ꯆꯠꯂꯨꯒꯦ ꯇꯧꯕꯅꯤ. ꯉꯥꯔꯤ ꯉꯥꯇꯥꯏꯁꯨ ꯂꯣꯏꯁꯤꯜꯂꯛꯂꯤ. ꯈꯔ ꯂꯩꯔꯨꯒꯦ ꯇꯧꯕꯅꯤ. ꯅꯠꯇꯦ, ꯅꯪꯒꯤ ꯐꯅꯦꯛ ꯍꯥꯏꯕꯗꯨ ꯏꯃꯥꯅ ꯑꯣꯏꯅ ꯂꯩꯕꯤꯔꯛꯑꯣ ꯍꯥꯏꯕ꯭ꯔꯥ? ꯌꯥꯅꯤ ꯏꯃꯥ, ꯑꯩ ꯀꯣꯟꯅ ꯑꯗꯨꯝ ꯂꯩꯖꯔꯨꯒꯦ. ꯍꯣ, ꯐꯔꯦ. ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯧꯒꯠꯂꯤ. ꯑꯗꯨꯒ ꯑꯃꯨꯛ ꯍꯥꯏꯔꯝꯃꯤ. ꯍꯩ, ꯎꯪꯗꯨꯅ ꯂꯩꯒꯅꯤ. ꯏꯃꯨꯡ ꯃꯥꯡꯒꯣꯜ ꯆꯥꯏꯔꯤꯕ ꯈꯣꯠꯂꯤꯕꯁꯦ ꯂꯣꯏꯁꯤꯜꯂꯝꯃꯨ. ꯏꯃꯥ ꯆꯠꯂꯦ. ꯂꯩꯃꯍꯜꯗꯨ ꯃꯌꯨꯝꯗꯒꯤ ꯊꯣꯛꯈ꯭ꯔꯤ. ꯊꯥꯔꯤꯛꯇꯤ ꯎꯪꯗꯨꯅ ꯑꯣꯏꯅ ꯑꯗꯨꯝ ꯂꯩꯍꯧꯔꯤ. ꯂꯩꯃꯍꯜ ꯂꯝꯕꯤꯗ ꯆꯠꯂꯤ. ꯇꯣꯝꯕꯤꯔꯩꯁꯨ ꯍꯦꯛ ꯊꯣꯛꯂꯛꯏ. ꯂꯩꯃꯍꯜ ꯎꯕ ꯑꯗꯨꯗ ꯍꯦꯛ ꯀꯧꯏ. ꯂꯩꯃꯍꯜ, ꯅꯪꯕꯨ ꯀꯗꯥꯏꯗ ꯆꯠꯂꯤꯕꯅꯣ? ꯏꯆꯦ, ꯀꯩꯊꯦꯜꯗ ꯆꯠꯄꯅꯤ. ꯑꯩꯁꯨ ꯀꯩꯊꯦꯜ ꯐꯥꯎꯕꯗ ꯆꯠꯂꯨꯒꯦ ꯍꯥꯏꯅ ꯊꯣꯛꯂꯛꯏꯕꯅꯤ. ꯐꯅꯗꯨꯝ ꯐꯔꯦꯗ. ꯑꯩꯈꯣꯏ ꯑꯅꯤ ꯑꯣꯏꯅ ꯄꯨꯟꯅ ꯆꯠꯃꯤꯟꯅꯈ꯭ꯔꯁꯤ. ꯍꯣꯏ ꯏꯆꯦ. ꯃꯈꯣꯏ ꯑꯅꯤ ꯈꯣꯡꯕꯨ ꯑꯣꯏꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯀꯩꯊꯦꯜ ꯇꯝꯅ ꯆꯠꯂꯝꯃꯤ. ꯂꯩꯃꯍꯜꯅ ꯑꯁꯨꯝꯅ ꯍꯦꯛ ꯍꯥꯏꯔꯛꯏ. ꯏꯆꯦ, ꯈꯨꯜ ꯂꯩꯀꯥꯏ ꯑꯁꯤꯗ ꯍꯨꯔꯥꯟꯕ ꯃꯤꯑꯣꯏ ꯈꯔ ꯂꯩꯔꯦꯀꯣ. ꯍꯥꯏꯔꯤꯁꯤꯕꯨ ꯂꯩꯃꯍꯜ, ꯀꯔꯤ ꯇꯧꯔꯒꯦꯅꯦ? ꯉꯍꯥꯟ ꯅꯨꯃꯤꯗꯥꯡꯗ ꯏꯆꯥꯅꯨꯄꯤꯒꯤ ꯉꯥꯅꯨ ꯑꯃ ꯍꯨꯔꯥꯟꯕꯅ ꯍꯨꯔꯥꯟꯕꯤꯈ꯭ꯔꯦ. ꯏꯆꯥꯅꯨꯄꯤꯗꯣ ꯑꯃꯨꯛ ꯇꯣꯏꯕ ꯀꯞꯄꯗ ꯃꯥꯅ ꯌꯥꯝꯅ ꯂꯨꯅ ꯆꯥꯅ ꯌꯣꯛꯆꯕꯅꯤ. ꯉꯥꯅꯨ ꯍꯨꯔꯥꯟꯈ꯭ꯔꯦ ꯍꯥꯏꯕ. ꯇꯣꯝꯕꯤꯔꯩ ꯋꯥꯐꯝ ꯑꯁꯤꯕꯨ ꯇꯥꯕꯗ ꯃꯥꯒꯤ ꯃꯃꯤꯠꯇ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥꯕꯨ ꯈꯪꯎ ꯍꯦꯛ ꯎꯔꯛꯏ. ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯃꯆꯥꯅꯨꯄꯥꯒ ꯃꯃꯥꯟꯅꯕ ꯑꯅꯤꯒꯅ ꯉꯥꯅꯨ ꯊꯣꯡꯕ ꯆꯥꯅꯔꯤꯅꯤ ꯍꯥꯏꯅ ꯇꯧꯈꯤꯕꯗꯨ ꯅꯤꯡꯁꯤꯡꯂꯛꯏ. ꯂꯩꯃꯍꯜꯅ ꯃꯈꯥ ꯇꯥꯏ. ꯐꯅ ꯐꯕ ꯃꯤ ꯉꯥꯛꯇ ꯂꯩꯕ꯭ꯔꯥ ꯍꯥꯏꯅ ꯈꯟꯕꯅꯤ. ꯃꯃꯥꯡꯗ ꯑꯃꯨꯛꯇ ꯑꯁꯨꯝꯅ ꯇꯧꯗꯕꯅꯤ. ꯇꯣꯝꯕꯤꯔꯩꯅ ꯑꯁꯨꯝꯅ ꯑꯣꯏꯅ ꯈꯨꯝꯃꯤ. ꯂꯩꯃꯍꯜ, ꯉꯥꯅꯨꯗꯨ ꯅꯥꯟꯊꯣꯛꯇꯨꯅ ꯆꯦꯟꯈꯤꯕ ꯀꯥꯏꯗꯦ ꯅꯠꯇꯦꯀꯣ? ꯏꯆꯦ, ꯅꯠꯇꯦ. ꯂꯤꯊꯣꯛꯇꯨꯅ ꯆꯦꯟꯐꯝ ꯑꯍꯣꯕ ꯑꯃꯠꯇ ꯂꯩꯇꯦ. ꯃꯗꯨ ꯃꯤꯅ ꯐꯥꯈꯤꯕꯅꯤ. ꯃꯤꯅ ꯍꯨꯔꯥꯟꯈꯤꯕꯅꯤ. ꯀꯌꯥꯗꯨꯅ ꯌꯦꯡꯉꯨꯅꯤ. ꯀꯔꯝꯕ ꯃꯤꯑꯣꯏꯅꯣ ꯃꯤꯒꯤ ꯃꯄꯣꯠ ꯃꯔꯜꯕꯨ ꯍꯨꯒꯅꯤ ꯍꯥꯏꯅ ꯍꯨꯔꯥꯜꯂꯤꯕ ꯑꯁꯤꯕꯣ? ꯑꯗꯨꯅ ꯂꯨꯔꯤꯁꯤ ꯏꯆꯦ. ꯌꯥꯝꯅ ꯆꯦꯛꯁꯤꯟꯕ ꯑꯃ ꯃꯊꯧ ꯇꯥꯔꯦ. ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯥꯛꯄꯅ ꯀꯩꯊꯦꯜꯗꯨ ꯌꯧꯔꯤ. ꯃꯈꯣꯏ ꯑꯅꯤ ꯂꯝꯕꯤ ꯈꯥꯏꯗꯣꯛꯅꯗꯨꯅ ꯃꯥꯒꯤ ꯄꯣꯠꯆꯩ ꯂꯩꯅꯈ꯭ꯔꯤ. ꯁꯣꯝꯗꯅ ꯎꯈꯥ ꯑꯗꯨꯗ ꯈꯣꯝꯕ ꯋꯥꯡꯊꯣꯏ ꯑꯃꯗꯤ ꯇꯣꯟꯗꯥꯡ ꯃꯈꯣꯏ ꯑꯍꯨꯝ ꯐꯝꯂꯤ ꯋꯥꯔꯤ ꯁꯥꯟꯅꯔꯤ. ꯋꯥꯡꯊꯣꯏꯅ, ꯏꯇꯥꯎ ꯏꯕꯣ, ꯅꯪꯅ ꯉꯔꯥꯡ ꯊꯣꯡꯕ ꯉꯥꯅꯨ ꯑꯗꯨꯃꯗꯤ ꯐꯖꯅ ꯍꯥꯎꯋꯦꯍꯦ. ꯉꯥꯅꯨ ꯊꯣꯡꯕꯗ ꯉꯔꯥꯡꯒꯤ ꯑꯗꯨꯃꯥꯏꯅ ꯍꯥꯎꯕꯗꯤ ꯏꯃꯥꯅ ꯄꯣꯛꯄꯒꯤ ꯆꯥꯗ꯭ꯔꯤ. ꯑꯗꯨꯕꯨꯗꯤ ꯑꯩ ꯍꯥꯏꯔꯤꯗꯅ ꯀꯩꯅꯣ. ꯊꯕꯛ ꯁꯨꯕ ꯇꯟꯖꯔꯁꯨ ꯑꯍꯥꯎꯕ ꯊꯣꯡꯕ ꯊꯥꯛꯄꯗꯤ ꯌꯥꯝꯅ ꯍꯩꯈ꯭ꯔꯕ ꯄꯣꯠꯅꯤ. ꯍꯣ, ꯍꯩꯌꯦ. ꯌꯥꯝꯅ ꯍꯩ.
ꯑꯗꯣ ꯃꯈꯣꯏꯗ ꯉꯥꯅꯨ ꯃꯔꯤ ꯑꯃꯒ ꯂꯩꯍꯧꯔꯤꯀꯣ ꯇꯣꯟꯗꯥꯡꯅ ꯃꯈꯥ ꯁꯝꯊꯔꯛꯏ ꯑꯗꯨ ꯀꯩꯗꯧꯔꯕ ꯑꯗꯨꯁꯨ ꯑꯃꯨꯛ ꯍꯨꯔꯥꯟꯁꯦ ꯍꯥꯏꯔꯣ ꯈꯣꯝꯕꯅ ꯆꯠꯈꯨꯝꯃꯤ ꯑꯃꯨꯛꯀꯁꯨ ꯍꯨꯔꯥꯟꯕꯗꯤ ꯑꯩ ꯉꯝꯂꯣꯏꯀꯣ ꯍꯨꯔꯥꯟꯒꯦ ꯍꯥꯏꯔꯒꯅ ꯅꯣꯏ ꯑꯅꯤꯅ ꯑꯣꯏꯅ ꯍꯦꯛ ꯍꯨꯔꯥꯜꯂꯨ ꯀꯩꯅꯣ ꯅꯪ ꯍꯥꯏꯗꯨꯕꯨ ꯍꯨꯔꯥꯟꯅꯤꯅ ꯍꯨꯔꯥꯜꯂꯗꯤ ꯑꯩꯈꯣꯏ ꯑꯍꯨꯝ ꯄꯨꯂꯞ ꯆꯠꯇꯨꯅ ꯍꯨꯔꯥꯟꯗꯧꯅꯤ ꯀꯩꯅꯣ ꯍꯣ ꯑꯩꯗꯤ ꯌꯥꯎꯕ ꯉꯝꯂꯣꯏ ꯍꯥꯏꯕ ꯍꯨꯔꯥꯟꯕꯁꯤꯕꯨ ꯌꯥꯝꯅ ꯐꯕ ꯊꯕꯛ ꯑꯃꯗꯧ ꯑꯩꯁꯦ ꯅꯣꯏ ꯑꯅꯤꯅ ꯅꯝꯗꯅ ꯍꯨꯔꯥꯟꯕ ꯍꯥꯏꯕꯗ ꯑꯣꯏꯍꯜꯂꯕꯅꯤ ꯈꯪꯉꯨ ꯏꯁ ꯑꯩꯈꯣꯏꯅ ꯍꯦꯛꯇ ꯍꯨꯔꯥꯟꯕꯁꯤꯕꯨ ꯇꯝꯕꯤꯕꯒꯤ ꯃꯑꯣꯡꯗ ꯌꯥꯝ ꯇꯥꯅꯤꯡꯗꯦꯀꯣ ꯅꯪꯒꯤ ꯋꯥꯗꯣ ꯑꯩꯅ ꯍꯥꯏꯁꯤ ꯆꯨꯝꯕꯨ ꯆꯨꯝꯗ꯭ꯔꯣ ꯍꯣ ꯌꯥꯔꯦ ꯇꯣꯛꯑꯣ ꯇꯨꯃꯤꯟ ꯂꯩꯔꯣ ꯋꯥꯡꯊꯣꯏꯅ ꯇꯣꯟꯗꯥꯡꯗ ꯑꯣꯟꯁꯤꯟꯗꯨꯅ ꯇꯣꯟꯗꯥꯡ ꯑꯩꯗꯤ ꯍꯟꯗꯛꯁꯦ ꯁꯦꯜꯗꯨ ꯈꯔ ꯆꯤꯜꯂꯤ ꯃꯈꯣꯏꯗ ꯂꯩꯍꯧꯔꯤꯕ ꯉꯥꯅꯨꯗꯣ ꯑꯃꯔ ꯑꯅꯤꯔ ꯍꯨꯔꯥꯜꯂꯒ ꯌꯣꯟꯊꯣꯛꯁꯤꯔ ꯈꯜꯂꯤꯅꯤ ꯈꯣꯡꯒ꯭ꯔꯥꯎ ꯑꯍꯟꯕ ꯑꯃꯠꯇꯁꯨ ꯂꯩꯅꯤꯡꯉꯤ ꯇꯣꯟꯗꯥꯡꯅ ꯋꯥꯈꯜ ꯇꯧꯗꯨꯅ ꯈꯨꯝꯃꯤ ꯍꯨꯔꯥꯜꯂꯒ ꯌꯣꯟꯕ ꯍꯥꯏꯕ ꯍꯣꯏꯅꯦ ꯌꯥꯏꯅꯦ ꯅꯪꯒꯤ ꯀꯣꯛꯇꯣ ꯑꯩꯁꯨ ꯁꯦꯜ ꯆꯤꯜꯂꯤꯕꯅꯤ ꯑꯗꯨ ꯑꯣꯏꯔꯗꯤ ꯉꯁꯤ ꯍꯦꯛꯇ ꯍꯨꯔꯥꯜꯂꯁꯤꯅꯦ ꯑꯩꯈꯣꯏ ꯑꯅꯤꯅ ꯃꯁꯤꯒꯤ ꯕꯨꯗꯨ ꯑꯁꯤꯗꯤ ꯌꯥꯎꯖꯔꯔꯣꯏꯁꯅꯤ ꯇꯣꯟꯗꯥꯡꯅ ꯈꯣꯝꯕꯗ ꯑꯣꯟꯁꯤꯟꯗꯨꯅ ꯅꯪ ꯑꯩꯈꯣꯏꯗ ꯁꯦꯜ ꯄꯤꯌꯨ ꯀꯥꯏꯅ ꯍꯥꯏꯕꯗꯤ ꯌꯥꯔꯣꯏꯀꯣ ꯈꯣꯝꯕ ꯃꯇꯥꯎ ꯑꯅꯤꯅ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯕ ꯑꯁꯤꯗ ꯃꯍꯥꯛ ꯋꯥꯈꯜ ꯑꯃ ꯂꯥꯛꯏ ꯍꯥꯏꯁꯤꯕꯨ ꯌꯥꯕꯨ ꯌꯥꯒꯗ꯭ꯔꯅꯦ ꯀꯩꯅꯣ ꯌꯥꯒꯗ꯭ꯔꯥ ꯍꯥꯏꯕꯣ ꯀꯣꯛ ꯍꯨꯔꯥꯜꯂꯒ ꯀꯣꯛ ꯅꯧꯊꯣꯛꯈ꯭ꯔ ꯂꯣꯏꯔꯦ ꯀꯩꯅꯣ ꯁꯤꯕꯨ ꯀꯌꯥꯝ ꯋꯥꯕ ꯊꯕꯛꯅꯣ ꯁꯦꯜ ꯈꯔ ꯐꯪꯂꯗꯤ ꯌꯥꯔꯦ ꯈꯣꯡꯒ꯭ꯔꯥꯎ ꯑꯍꯟꯕ ꯑꯃ ꯂꯩꯒꯦꯕ ꯑꯩ ꯑꯗꯨꯅ ꯐꯗꯥꯍꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯑꯍꯨꯝ ꯍꯦꯛꯇ ꯉꯥꯅꯨꯔ ꯌꯦꯜꯂ ꯍꯨꯔꯥꯜꯂꯨꯁꯤ ꯍꯨꯅꯤꯅ ꯍꯨꯔꯗꯤ ꯉꯥꯅꯨ ꯑꯣꯏꯅ ꯍꯨꯁꯤ ꯉꯥꯅꯨꯅ ꯃꯃꯜ ꯇꯥꯡꯕ ꯍꯦꯜꯂꯤ ꯍꯣꯏꯅꯦ ꯑꯩꯈꯣꯏ ꯑꯍꯨꯝ ꯁꯣꯔꯤꯕꯨ ꯑꯅꯤ ꯑꯍꯨꯝ ꯍꯦꯛꯇ ꯌꯦꯞꯂꯛꯂꯒ ꯂꯣꯏꯔꯦ ꯑꯗꯨꯗꯤ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯅꯍꯥꯟꯒꯤ ꯃꯇꯝ ꯑꯗꯨꯗ ꯆꯞ ꯆꯥꯅ ꯊꯣꯛꯅꯔꯛꯂꯁꯤꯀꯣ ꯍꯣꯏ ꯍꯣꯏ ꯁꯣꯏꯅꯗꯕꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯍꯨꯝ ꯑꯃꯨꯛꯀꯁꯨ ꯍꯨꯔꯥꯟꯁꯤ ꯍꯥꯏꯅ ꯋꯥ ꯍꯥꯏꯅꯔꯤ ꯅꯨꯃꯤꯗꯥꯡ ꯑꯣꯏꯁꯤꯜꯂꯛꯂꯤ ꯇꯣꯝꯕꯤꯔꯩꯅ ꯃꯆꯥꯅꯨꯄꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯏꯕꯨꯡꯉꯣ ꯅꯗꯣꯝꯆꯥ ꯂꯩꯃꯍꯜ ꯍꯣꯏꯒꯤ ꯉꯥꯅꯨ ꯑꯆꯧꯕ ꯑꯃ ꯃꯥꯡꯉꯦ ꯍꯥꯏꯅꯦ ꯋꯥꯍꯩ ꯑꯁꯤꯗ ꯈꯣꯝꯕ ꯃꯆꯥꯗꯨ ꯏꯊꯛ ꯊꯛꯀꯠꯅ ꯈꯨꯝꯃꯤ ꯀꯩꯅꯣ ꯃꯣꯏ ꯉꯥꯅꯨ ꯃꯥꯡꯂꯒ ꯏꯃꯥꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯤꯕꯗꯨꯅ ꯀꯔꯤꯒꯤ ꯁꯨꯝ ꯆꯤꯡꯅꯕ ꯀꯔꯤ ꯆꯤꯡꯅꯔꯤꯕ ꯏꯃꯥꯗꯤ ꯉꯔꯥꯡ ꯅꯈꯣꯏꯅ ꯉꯥꯅꯨ ꯆꯥꯅꯔꯤꯅꯤ ꯍꯥꯏꯅ ꯆꯥꯅꯈꯤꯕꯗꯣ ꯀꯩꯅꯣ ꯏꯃꯥ ꯃꯗꯨꯒꯤ ꯉꯥꯅꯨ ꯑꯗꯨꯗꯤ ꯑꯋꯥꯡ ꯈꯨꯜ ꯑꯁꯣꯝꯗꯒꯤ ꯂꯩꯔꯨꯕꯅꯤ ꯑꯩꯈꯣꯏ ꯏꯃꯥꯅ ꯋꯥꯈꯜ ꯐꯕꯁꯤꯅꯀꯣ ꯍꯩ ꯅꯇꯥ ꯂꯣꯏꯅ ꯈꯪ ꯍꯨꯔꯥꯜ ꯂꯅꯥꯒꯤ ꯊꯕꯛ ꯈꯛ ꯇꯧꯒꯅꯨ ꯇꯧꯗꯦꯃꯤ ꯏꯃꯥ ꯑꯩ ꯇꯧꯗꯦꯕ ꯅꯆꯥ ꯑꯩꯁꯤꯕꯨ ꯍꯨꯔꯥꯟꯕ ꯃꯤꯗꯧꯅ ꯍꯨꯕꯨ ꯍꯨꯔꯥꯜꯂꯝꯗ꯭ꯔꯕꯗꯤ ꯐꯩ ꯍꯥꯏꯔꯤꯅꯤꯅꯦ ꯍꯣ ꯍꯨꯔꯥꯟꯖꯗꯦ ꯑꯁꯨꯝꯅ ꯄꯨꯡꯁꯨ ꯈꯔ ꯍꯧꯖꯤꯟꯈ꯭ꯔꯤ ꯂꯩꯃꯍꯜꯅ ꯃꯆꯥꯅꯨꯄꯤꯗ ꯍꯥꯏ ꯕꯦꯝꯃ ꯇꯨꯝꯅꯕ ꯇꯧ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯂꯩꯕ ꯍꯧꯅꯗꯦꯀꯣ ꯏꯃꯥꯁꯨ ꯇꯨꯝꯕ ꯆꯪꯂꯕꯅꯤ ꯇꯨꯝꯃꯨ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛ ꯇꯨꯝꯕ ꯆꯪꯈ꯭ꯔꯤ ꯊꯥꯔꯤꯛꯁꯨ ꯋꯥꯈꯜ ꯈꯟꯅ ꯈꯟꯅ ꯇꯨꯝꯊꯈ꯭ꯔꯤ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ ꯈꯔ ꯊꯦꯡꯖꯤꯟꯈ꯭ꯔꯕ ꯃꯇꯝ ꯑꯁꯤꯗ ꯈꯣꯝꯕ ꯋꯥꯡꯊꯣꯏ ꯑꯃꯗꯤ ꯇꯣꯟꯗꯥꯡ ꯃꯈꯣꯏ ꯑꯍꯨꯝ ꯑꯃꯨꯛ ꯌꯦꯟ ꯉꯥꯅꯨ ꯍꯨꯔꯥꯟꯕ ꯊꯥꯔꯤꯛꯀꯤ ꯃꯌꯨꯝꯗ ꯂꯥꯛꯂꯤ ꯀꯣꯟꯊꯣꯡ ꯑꯗꯨ ꯇꯞꯅ ꯍꯥꯡꯗꯣꯛꯇꯨꯅ ꯃꯈꯣꯡ ꯇꯞꯅ ꯊꯥꯡꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝ ꯆꯪꯂꯛꯏ ꯃꯅꯤꯡꯒꯤ ꯌꯦꯡꯒꯣꯟ ꯑꯗꯨ ꯇꯞꯅ ꯆꯪꯂꯛꯂꯝꯃꯤ ꯀꯔꯝꯕ ꯍꯨꯔꯥꯟꯁꯤꯒꯦ ꯍꯥꯏꯅ ꯃꯈꯣꯏ ꯌꯦꯡꯉꯤ ꯏꯇꯥꯎ ꯀꯔꯝꯕꯅ ꯐꯅꯤ ꯑꯩꯒꯤꯗꯤ ꯉꯥꯅꯨ ꯑꯣꯏꯅ ꯍꯨꯔꯥꯜꯂꯅꯤ ꯇꯣꯟꯗꯥꯡꯁꯨ ꯍꯥꯏ ꯑꯩꯁꯨ ꯉꯥꯅꯨ ꯑꯃ ꯑꯣꯏꯅ ꯍꯨꯔꯥꯜꯂꯅꯤ ꯈꯣꯝꯕꯅ ꯑꯃꯨꯛ ꯑꯩꯒꯤꯗꯤ ꯌꯦꯟ ꯑꯣꯏꯅ ꯍꯨꯔꯥꯜꯂꯒꯦ ꯉꯍꯥꯟ ꯌꯦꯟ ꯐꯖꯕ ꯑꯃ ꯌꯥꯍꯧꯕꯅꯤ ꯑꯗꯨꯗꯤ ꯍꯦꯛꯇ ꯍꯨꯔꯥꯜꯂꯁꯤ ꯇꯣꯟꯗꯥꯡꯒ ꯋꯥꯡꯊꯣꯏꯒ ꯃꯈꯣꯏ ꯑꯅꯤꯅ ꯉꯥꯅꯨ ꯐꯥꯅꯕ ꯍꯣꯠꯅꯈ꯭ꯔꯤ ꯈꯣꯝꯕꯅ ꯃꯈꯨꯠ ꯑꯗꯨ ꯌꯦꯡꯒꯣꯟ ꯃꯅꯨꯡ ꯑꯗꯨꯗ ꯊꯦꯡꯖꯤꯟꯗꯨꯅ ꯌꯦꯟ ꯑꯃ ꯃꯈꯣꯡꯗ ꯇꯥꯞ ꯐꯥꯏ ꯃꯗꯨꯗ ꯌꯦꯟꯗꯨ ꯃꯁꯥ ꯐ꯭ꯔꯪ ꯐ꯭ꯔꯪ ꯈꯞꯇꯨꯅ ꯈꯣꯡꯂꯝꯃꯤ ꯃꯗꯨꯗ ꯋꯥꯡꯂꯦꯟꯅ ꯀꯩꯅꯣ ꯏꯇꯥꯎ ꯃꯤ ꯂꯣꯏꯅ ꯍꯧꯔꯛꯄ ꯇꯥꯔꯤ ꯏꯃꯨꯡꯗ ꯇꯨꯝꯂꯝꯕ ꯊꯥꯔꯤꯛꯇꯨ ꯌꯦꯟ ꯈꯣꯡꯕꯒꯤ ꯃꯈꯣꯜ ꯇꯥꯔꯛꯄꯗꯨꯗ ꯃꯤꯀꯞ ꯈꯪꯊꯣꯛ ꯊꯣꯛꯂꯛꯏ ꯃꯍꯥꯛ ꯐꯨꯛ ꯍꯧꯒꯠꯂꯤ ꯃꯤꯅ ꯋꯥ ꯉꯥꯡꯅꯕꯒꯤ ꯃꯈꯣꯜꯁꯨ ꯃꯍꯥꯛ ꯇꯥꯏ ꯃꯕꯨꯛꯅꯤꯡꯗ ꯍꯥꯏꯖꯔꯤ ꯍꯩꯁ ꯍꯨꯔꯥꯟꯕ ꯆꯪꯉꯤ ꯑꯩꯒꯤ ꯌꯦꯟꯁꯤ ꯍꯨꯔꯥꯟꯈꯤꯗꯧꯔꯤ ꯑꯩ ꯊꯨꯅ ꯊꯣꯛꯇꯕ ꯌꯥꯗꯦ ꯂꯩꯃꯍꯜꯁꯨ ꯃꯈꯣꯜ ꯑꯗꯨ ꯇꯥꯏ ꯃꯥꯁꯨ ꯍꯧꯒꯠꯂꯛꯏ ꯃꯆꯥꯅꯨꯄꯤꯒꯤ ꯀꯥꯗ ꯆꯪꯂꯛꯇꯨꯅ ꯍꯥꯏꯔꯤ ꯕꯦꯝꯃ ꯍꯨꯔꯥꯟꯕ ꯆꯪꯕ ꯃꯥꯜꯂꯤꯅꯦ ꯂꯥꯎ ꯇꯨꯃꯤꯟꯅ ꯊꯣꯛꯁꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯃꯥ ꯃꯆꯥ ꯃꯈꯣꯏ ꯑꯅꯤ ꯇꯨꯃꯤꯟꯅ ꯃꯄꯥꯜꯗ ꯊꯣꯛꯂꯝꯃꯤ ꯋꯥꯡꯊꯣꯏꯅ ꯃꯁꯤꯒꯤ ꯉꯥꯅꯨꯁꯤ ꯐꯥꯕ ꯌꯥꯗ꯭ꯔꯦꯅꯦ ꯀꯣꯏꯆꯦꯟ ꯆꯦꯜꯂꯤ ꯈꯣꯝꯕꯗꯤ ꯃꯥꯒꯤ ꯃꯈꯨꯠꯇ ꯌꯦꯟ ꯑꯃ ꯄꯥꯏꯗꯨꯅ ꯂꯩꯔꯕꯅꯤ ꯁꯠ ꯐꯥꯔꯣ ꯃꯄꯨ ꯊꯣꯛꯂꯛꯄ ꯇꯥꯔꯤ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯇꯥꯟꯖꯥ ꯑꯁꯤꯗ ꯊꯥꯔꯤꯛꯅ ꯁꯠ ꯆꯪꯁꯤꯟꯗꯨꯅ ꯈꯣꯝꯕꯒꯤ ꯐꯨꯔꯤꯠ ꯑꯗꯨꯗ ꯇꯥꯞ ꯄꯥꯏ ꯑꯗꯨꯒ ꯍꯥꯏ ꯍꯨꯔꯥꯟꯕ ꯃꯆꯥ ꯀꯅꯥꯅꯣ ꯂꯩꯃꯍꯜꯅ ꯍꯩ ꯅꯈꯣꯏ ꯑꯃꯗ ꯆꯦꯟꯕ ꯌꯥꯔꯣꯏ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯃꯃꯥ ꯃꯆꯥ ꯃꯈꯣꯏ ꯑꯅꯤꯅ ꯍꯨꯔꯥꯟꯕ ꯃꯈꯣꯏꯗꯨ ꯃꯁꯛ ꯈꯪꯂꯕꯗ ꯇꯥ ꯈꯣꯝꯕ ꯅꯪ ꯑꯣꯏꯔꯦ ꯇꯥ ꯋꯥꯡꯊꯣꯏ ꯅꯪꯁꯨ ꯇꯥ ꯇꯣꯟꯗꯥꯡ ꯅꯈꯣꯏ ꯑꯍꯨꯝꯅ ꯑꯩꯒꯤ ꯌꯦꯟ ꯉꯥꯅꯨ ꯑꯁꯤ ꯍꯨꯔꯥꯜꯂꯝꯂꯕ ꯈꯣꯝꯕꯅ ꯊꯥꯔꯤꯛ ꯑꯩꯈꯣꯏ ꯂꯥꯜꯂꯤ
ꯑꯩꯈꯣꯏ ꯃꯇꯨꯡꯗ ꯑꯁꯨꯝꯅ ꯈꯛ ꯇꯧꯖꯔꯔꯣꯏ ꯂꯩ ꯃꯍꯜꯅ ꯁꯥꯎꯅ ꯀꯔꯤ ꯂꯥꯜꯂꯦ ꯍꯥꯏꯔꯒ ꯍꯦꯛꯇ ꯌꯥꯕ꯭ꯔꯥ ꯍꯨꯔꯥꯟꯕ ꯃꯆꯥ ꯅꯈꯣꯏ ꯍꯧꯖꯤꯛ ꯂꯩꯀꯥꯏ ꯇꯥꯒꯦ ꯏꯗꯣꯝꯆꯥ ꯑꯗꯣꯝꯅꯗꯤ ꯇꯧꯕꯤꯒꯅꯨ ꯑꯩꯈꯣꯏ ꯃꯇꯨꯡꯗ ꯑꯁꯨꯝꯅ ꯈꯛ ꯇꯧꯖꯔꯔꯣꯏꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝꯅ ꯂꯩ ꯃꯍꯜꯒꯤ ꯃꯈꯣꯡ ꯄꯥꯏꯗꯨꯅ ꯈꯨꯔꯨꯝꯃꯤ ꯂꯥꯜꯂꯦ ꯍꯥꯏꯅ ꯀꯟꯅ ꯍꯥꯏꯖꯩ ꯂꯩ ꯃꯍꯜꯅ ꯐꯔꯦ ꯉꯁꯤꯒꯤꯗꯤ ꯉꯥꯛꯄꯤꯔꯕꯅꯤ ꯃꯇꯨꯡꯗ ꯑꯁꯨꯝꯅ ꯍꯦꯛ ꯇꯧꯔꯕ ꯂꯩꯀꯥꯏ ꯇꯥꯛꯀꯗꯕꯅꯤꯀꯣ ꯆꯠꯂꯣ ꯌꯥꯔꯦ ꯃꯈꯣꯏ ꯑꯍꯨꯝ ꯆꯠꯈ꯭ꯔꯦ ꯊꯥꯔꯤꯛꯅ ꯍꯥꯏꯖꯩ ꯀꯌꯥꯗ ꯃꯇꯧ ꯃꯥꯟꯗꯅ ꯍꯨꯔꯥꯜꯂꯝꯃꯤꯅꯣ ꯌꯦꯡꯉꯨꯅꯦ ꯑꯁꯣꯝꯅ ꯍꯨꯔꯥꯟꯕ ꯃꯈꯣꯏ ꯑꯍꯨꯝꯁꯨ ꯑꯃꯨꯛ ꯍꯟꯅ ꯍꯨꯔꯥꯟꯈꯤꯗ꯭ꯔꯦ ꯊꯥꯔꯤꯛꯁꯨ ꯃꯥꯒꯤ ꯌꯦꯟ ꯉꯥꯅꯨ ꯑꯗꯨ ꯍꯦꯟꯅ ꯂꯣꯏꯗꯨꯅ ꯍꯦꯟꯅ ꯁꯦꯜ ꯇꯥꯟꯈꯤꯔꯝꯃꯤ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯌꯦꯟ ꯉꯥꯅꯨ ꯑꯃꯠꯇ ꯃꯥꯡꯗ꯭ꯔꯦ ꯃꯃꯥ ꯃꯆꯥ ꯃꯈꯣꯏ ꯑꯅꯤꯗꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯈꯤꯔꯝꯃꯤ